ISTV na Chayolamagi Manungda, Labapop Numit Kudingi Numidang Waram Puntaruk Tabamatan the Sandok Chariba, Khunaishigi Mani, eating Tabiri Bapumnamapu, Ahan Bamakta Taramna, Ukchavagaloina, Adongi Hos, Hurricane, Kurum Chari. Nasigi Puduna Lakchariba Maniasi, bodybuilding Gilamda, Tongan ba Achievement Amadi Award Kayama Fangbira Club Misak Amani, Aduga, Hantaktasu, Inaunona, Indonesia gi Batam City the Pangtokiba. Senior Mr. Asia 2024 gi 90 kg category da silver medal lawiraklaba misak amani misagasi Thokchom Gyanendra Meetei Gyanendra go ahambada taramna ukchari Gyanendra ahanba sidi ISTV gi site gi so many congratulations haina thamjage aduga ahanba se khigi personal background and motivation gi matang da kitang lakchage ming budi khangjare aduga isagi kitang self intro kitang hana thambiu ai ming Thokchom Gyanendra Meetei yengbiba punamapu koknona khurumjari mayam su benzone haina khangnari ai harangu thong awam lekai dagini khoigi father gi mingna Thokchom Munindro khoigi magi mingna kaisam Manitombi Devi aigi chinau ahum sui ama ithakta ama khada ama lei nupi ngatane do amadi lei khidrei thaktung badi hojiki oina aiga aigi chanpi amaga lei yam nungai je duga schooling na kadai da tobirak pa haibadu su kitang thambiu aise kenodi class nursery da di aise keno tore New Life Public School tame andi makhata ba class 1 to 5 na ai Census School sangai program tamjari adu makha 6 to 10 na aise Scenic School in Falda advaina tamjari aduga 2011 12 na aise keno da Visakhapatnam da Vikas Vidyaniketan da advaina tamjari adu makha taba graduation ai civil engineering loijare MIT da ai advaina 2019 da advaina pass out tawjabani adu makha taba music swaina bodybuilding lam da swain tawjari ai music okay yam nungai je Gyanendra aduga bodybuilding gi lam sida lakhiba gi matang se masi kamaina changa khibano like what inspired you to start bodybuilding si matang du kitang thambiu aise ahamdadi sanik tadum tamak matam da khoi fitness skill lam da advaina oina khoi se yamna physically active oide ya da advaina oe ahamdu football sanarami football sanabsida gi aise injury lebadagi doctor na khoi leg extension gumba aduguma sanawan haibadagi aise arm wrestling amuk sanarami arm wrestling da jo ai state level na chingba ai adu da gold medal lojare aduga ai national level da jo even state represent tawga ai swaina third position find da kare irakulam da koi 2013 da advine chachari adui makha taba 2015 16 swai sida ina bodybuilding se tasengna makidi ai idol haitare Arnold Schwarzenegger aduga Ronnie Coleman moi se smaina yengjaraga haidi punchije hek hingbada hoina miyoiba kudimak loimak koi hingaga loinabak sinagi ba haide hatane haidi maya maigi haidi angang samamaga baina aigi su aigi remark ama baina thamjaram ge khallaga Mr Olympia je thokcharaga smaina bodybuilding haibalam sida sam mark ama haidi sangsar se thamam ge na baina khallaga sana kibne okay am nungai je duga Gyanendra gi punchi sida ka khoi gi yamna seriously pursue tawrage kaina ga bodybuilding se khalakhiba gi matang se masi kamaina no sigi wakhalon ji su kitang khangjage tasengma ai seriously swaina tawgeri ke su khan ja aigi hobby hai ta taseng ha ga di ai se graduation tawn na ai engineering tawn na ai se swaina kena tawbane bodybuilding sun sanam ne ai je 2015 se ai MIT da ai engineering tawri matam sida engineering tawn na ai se hobby oina dum sana ham da family na support torm de kain ha ga di ai se swaina like the su ke su swaina kena tawdam ne back work tam ni na any subject ai haina back work po sauk te even senic to ai scholarship na haidi isana dum yumdagi fees any karan tawdabida whole year se koi di scholarship pi if kai gum koina haina percentage something like 80 or 90 above swaina 85 or 90 above swaina percentage swaina phangta ga koi scholarship swaina pi maina whole year se koi free da haita from aigi kenodagi horga dress te horga chanam dagi even like te kai yumdagi kemta almaina tawdabida whole ai senic school hain tamjar ko maina scholarship tagi rain tamjar isagi kenona yumdai swain support to kenon tawdabida haita kai di yumdagi kaya kenon tawdabi sana oina tawjar panina koi gi family na ju kaya ade hamdadi ai di like te kai da irhaning manina aduga makata base
ꯀꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯍꯧꯖꯤꯛꯁꯦ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯂꯝꯗꯒꯤꯁꯨ ꯑꯩꯁꯨ ꯍꯧꯖꯤꯛ ꯖꯣꯕ ꯑꯃꯁꯨ ꯐꯪꯖꯔꯦ ꯏꯟꯀꯝ ꯇꯦꯛꯁꯇ ꯑꯩ ꯍꯧꯖꯤꯛ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯁꯨꯃꯥꯏꯅ ꯐꯪꯖꯕꯅꯤ ꯑꯗꯨ ꯁꯤꯒꯤ ꯂꯝꯁꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯒꯤꯁꯨ ꯍꯣꯕꯤ ꯑꯣꯏ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯥꯐꯇꯔ 6 years ꯑꯩꯁꯦ ꯍꯧꯖꯤꯛ ꯁꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯂꯩꯒꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯠꯊꯒꯦꯅꯗꯤ ꯈꯜꯂꯤ ꯍꯥꯏꯗꯤ ꯍꯣꯕꯤ ꯑꯣꯏꯕꯅꯤ나 ꯑꯩꯒꯤ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯄꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯣꯔ ꯍꯣꯟꯕ ꯑꯗꯨꯝ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯦ ꯍꯣꯏ ꯃꯇꯝ ꯑꯃꯗꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯍꯥꯏꯇꯥꯔꯦꯀꯣ ꯄꯦꯔꯦꯟꯁꯁꯤꯡꯁꯦ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯑꯗꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯌꯥ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩꯇꯕ ꯑꯣꯏꯅ ꯃꯇꯝ ꯑꯃꯗꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯥꯎꯈꯠꯂꯦꯀꯣ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯦ ꯑꯗꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯝꯗꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯦꯕ ꯃꯅꯤꯄꯨꯔꯁꯤꯁꯨ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯄꯥꯝꯅꯔꯦ ꯑꯇꯣꯞꯄ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯇꯣꯞꯄ ꯀꯩꯅꯣꯁꯤꯡꯗꯁꯨꯀꯣ ꯑꯗꯨꯒ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯄꯥꯝꯅꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯖꯦꯅꯦꯔꯦꯁꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯁꯦ ꯑꯣꯡꯂꯤ ꯂꯥꯏꯔꯤꯛꯇ ꯈꯛꯇꯪ ꯏꯜꯂꯣ ꯍꯥꯏꯕꯒꯤ ꯐꯣꯀꯁꯇꯨꯅꯦꯕ ꯃꯌꯥꯝꯗꯨꯅ ꯑꯗꯨꯝ ꯃꯇꯝꯗꯨꯗ ꯇꯧꯕꯤꯔꯝꯃꯤꯁꯦ ꯍꯣꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯖꯔꯛꯄꯗ ꯒꯥꯏꯅꯦꯟꯗ꯭ꯔꯒꯤ ꯑꯩꯈꯣꯏꯒꯤ ꯔꯣꯜ ꯃꯣꯗꯦꯜꯁꯦ ꯀꯅꯥ ꯀꯅꯥꯅꯤ ꯀꯥꯏꯅꯒ ꯂꯧꯕ ꯌꯥꯏ ꯔꯣꯜ ꯃꯣꯗꯦꯜꯁꯦ ꯑꯥꯔꯅꯣꯜ ꯁꯣꯔꯠꯁꯅꯦꯒꯔ ꯑꯗꯒꯤꯗꯤ ꯔꯣꯅꯤ ꯀꯣꯜꯃꯦꯟ ꯃꯣꯏ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯥꯔꯅꯣꯜ ꯁꯣꯔꯠꯁꯅꯦꯒꯔꯁꯦ ꯃꯥꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯋꯤꯠ ꯏꯟꯇꯔꯦꯁ ꯌꯥꯎꯔꯒ ꯇꯧꯏ ꯑꯗꯨꯒ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯥꯅ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯑꯥꯎꯠꯀꯝꯗꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯐꯖꯅ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯒꯣꯕꯔꯅꯔꯁꯨ ꯑꯣꯏꯔꯝꯃꯤ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯃꯛꯇꯒꯨꯝꯕꯁꯨ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯑꯣꯏꯔꯝꯃꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯇꯧꯔꯁꯨ ꯃꯥꯅ ꯄꯨꯔꯥ ꯔꯦꯀꯣꯔꯗ ꯊꯝꯃꯒ ꯍꯧꯖꯤꯛꯐꯥꯎꯗ ꯑꯥꯏꯗꯣꯜ ꯑꯣꯏꯅ ꯃꯌꯥꯝꯁꯦ ꯃꯨꯔꯇꯤ ꯑꯣꯏꯅ ꯃꯥꯁꯦ ꯑꯗꯨꯝ ꯍꯌꯦꯡꯋꯥꯏꯐꯥꯎ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯔꯤꯂꯤꯖꯤꯌꯁꯀꯨꯝꯕ ꯑꯣꯔ ꯁꯝ ꯄꯔꯁꯣꯅꯦꯂꯤꯇꯤ ꯃꯥꯁꯦ ꯍꯌꯦꯡꯋꯥꯏꯐꯥꯎ ꯑꯗꯨꯝ ꯖꯦꯅꯦꯔꯦꯁꯟ ꯇꯨ ꯖꯦꯅꯦꯔꯦꯁꯟ ꯃꯥꯁꯦ ꯂꯥꯠꯂ ꯂꯩꯍꯧꯔꯗꯧꯅꯦꯕ ꯁꯨꯃꯥꯏꯅꯁꯨ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨꯝꯇ ꯑꯣꯏꯖꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯖꯁ ꯁ꯭ꯃꯣꯜ 0.001% ꯑꯩ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯍꯣꯠꯅꯒꯦꯅ ꯈꯜꯂꯤ ꯆꯍꯤꯁꯨ ꯌꯥꯝ ꯅꯧꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯖꯔꯅꯤꯁꯤꯗ ꯍꯧꯖꯤꯛ ꯒꯥꯏꯅꯦꯟꯗ꯭ꯔꯅꯕꯨꯗꯤ ꯊꯝꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯒꯤ ꯃꯇꯝꯗꯨꯗ ꯁꯞꯄꯣꯔꯠ ꯐꯪꯗꯦ ꯀꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯦꯆꯤꯞꯃꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯤꯔꯦꯀꯣ ꯏꯁꯥꯗ ꯑꯦꯋꯥꯔꯗ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯕꯤꯔꯦ ꯑꯗꯨꯗꯨꯅ ꯑꯗꯨꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯁꯦ ꯁꯤꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯖꯔꯅꯤꯁꯤꯗ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠꯁꯦ ꯑꯗꯨꯝ ꯐꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯣꯇꯤꯚꯦꯠ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤ ꯀꯃꯥꯏꯅ ꯍꯧꯖꯤꯛꯇꯤ ꯊꯝꯕꯤꯅꯤꯡꯉꯤ ꯌꯥꯝ ꯐꯪꯉꯦ ꯍꯥꯏꯗꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯁꯦ ꯑꯩꯁꯦ ꯍꯜꯂꯛꯄ ꯃꯇꯝꯗ ꯁꯄꯣꯁ ꯌꯥꯝ ꯋꯥꯅ ꯁꯥꯟꯅꯔꯨꯔꯦ ꯆꯍꯤ ꯍꯥꯏꯗꯤ ꯄꯨꯡꯁꯦ ꯁꯄꯣꯁ 4 to 8 hours ꯁꯥꯟꯅꯕ ꯌꯥꯎꯋꯤ ꯅꯣꯡꯃ ꯑꯌꯨꯛꯇ ꯁꯨꯃꯥꯏꯅ 4 hours ꯁꯥꯟꯅ ꯅꯨꯡꯊꯤꯟꯗ 8 hours ꯗꯦ ꯇꯨ ꯍꯥꯏꯗꯤ ꯐꯨꯜ ꯗꯥꯏꯇꯤꯡ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯕ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦ ꯃꯔꯛ ꯑꯃ ꯑꯗꯨꯝ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯦꯆꯤꯞꯃꯦꯟ ꯐꯪꯕꯗꯩ ꯃꯣꯏꯅ ꯌꯦꯔꯨꯝꯒꯁꯦ ꯑꯗꯨꯝ ꯈꯣꯛꯑꯒ ꯊꯝꯕꯤꯔꯝꯕ ꯌꯦꯟꯒꯁꯦ ꯐꯨꯠꯂ ꯊꯝꯕꯤꯔꯝꯕꯗ ꯑꯗꯨꯝ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕ ꯄꯣꯛꯑꯦ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯐꯦꯃꯤꯂꯤꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯐꯨꯜ ꯄꯋꯥꯔ ꯖꯣꯁ ꯑꯃ ꯂꯥꯛꯄꯗꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯗꯨꯝ ꯃꯣꯏ ꯃꯌꯥꯝꯅ ꯌꯥꯝ ꯊꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯂꯝꯁꯤꯗ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯄ ꯈꯨꯃꯥꯡ ꯆꯥꯎꯁꯟꯕꯗꯨ ꯏꯃꯨꯡꯁꯤꯒꯤꯁꯨ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯄꯅꯤꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯇꯁꯨ ꯑꯩꯒꯤ ꯋꯥꯏꯐ ꯑꯗꯩ ꯑꯩꯁꯨ ꯑꯗꯨꯝ ꯑꯗꯒꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯃꯥ ꯕꯕꯥ ꯑꯩꯈꯣꯏ ꯏꯚꯟ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔ ꯂꯣꯏꯅꯃꯛ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅꯃꯛ ꯆꯪꯉꯒ ꯑꯩꯒꯤ ꯗꯥꯏꯠꯇ ꯀꯩꯗ ꯑꯩꯁꯦ ꯋꯥꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯩ ꯑꯋꯥꯕꯗꯨ ꯃꯥꯏꯒꯁꯦ ꯀꯣꯞꯁꯜꯂꯒ ꯍꯥꯏꯗꯤ ꯗꯥꯏꯇꯤꯡ ꯃꯇꯝꯗꯗꯤ ꯌꯥꯝ ꯋꯥꯕ ꯑꯩꯈꯣꯏꯒꯤ ꯀꯦꯂꯣꯔꯤ ꯗꯤꯐꯤꯁꯤꯠꯁꯦ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯇꯣꯏꯅꯤꯅ ꯍꯟꯗꯛ ꯊꯣꯛꯏꯗꯨꯁꯨ ꯑꯩꯁꯦ ꯑꯥꯐꯇꯔ 6 years ꯊꯣꯛꯄꯅꯦꯕ ꯑꯩ ꯕꯜꯀꯤꯡ ꯇꯧꯕꯗ 123 kg ꯌꯧꯔꯦꯕ ꯑꯗꯨ 90 kg ꯊꯣꯛꯏꯅꯦꯕ ꯑꯣꯜꯃꯣꯁ 30 kg ꯍꯦꯟꯅ ꯑꯩꯁꯦ ꯍꯥꯏꯅ ꯍꯟꯊꯔꯒ ꯊꯣꯛꯄꯅꯦꯕ ꯑꯗꯨꯏꯗ ꯃꯣꯏꯅ ꯃꯌꯥꯝꯅꯁꯨ ꯗ꯭ꯔꯥꯁꯇꯤꯛ ꯆꯦꯟꯖꯇꯨ ꯎꯏꯌꯦ ꯍꯥꯏꯗꯤ ꯍꯟꯗꯛꯁꯦ ꯑꯩꯅ ꯅꯨꯡꯗꯥꯡꯒꯁꯦ ꯑꯍꯤꯡ ꯇꯨꯝꯗꯕꯤꯗ ꯍꯥꯏꯗꯤ ꯏꯚꯟ ꯑꯩꯒꯤ ꯋꯥꯆꯦꯞ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯋꯥꯆꯦꯞꯀꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯅꯁꯨ ꯂꯣꯏ ꯈꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯁꯦ ꯑꯩꯅ ꯄꯨꯡ 10 ꯁ꯭ꯋꯥꯏꯗꯩ ꯁꯥꯟꯅꯕꯁꯦ ꯑꯌꯨꯛ ꯅꯣꯡꯉꯥꯟꯈꯤꯕꯒ ꯑꯗꯨꯝ ꯌꯥꯎꯋꯦ ꯃꯣꯏ ꯃꯌꯥꯝꯅ ꯑꯁ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯦ ꯑꯩꯈꯣꯏ ꯃꯣꯏꯅ ꯑꯩꯒꯤ ꯍꯣꯠꯅꯕꯗꯣ ꯍꯥꯏꯗꯤ ꯋꯥꯆꯦꯞꯇ ꯑꯁ ꯉꯁꯤꯗꯤ ꯅꯣꯡꯉꯥꯟꯈ꯭ꯔꯦꯍꯦ ꯁꯥꯟꯅꯕꯁꯦ ꯀꯥꯏꯅ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯍꯣꯠꯅꯅꯤꯡꯕꯗꯣ ꯍꯥꯏꯗꯤ ꯍꯥꯟꯅ ꯑꯩꯁꯦ ꯌꯥꯝ ꯀꯨꯏꯅꯁꯨ ꯀꯝꯄꯤꯇꯤꯁꯟ ꯊꯣꯛꯄꯁꯦ ꯂꯦꯞꯄꯨꯔꯕꯅꯤꯅ 2018ꯗ ꯂꯥꯁ ꯑꯩ ꯊꯣꯛꯑꯦ 2018ꯗ ꯑꯩ ꯃꯤꯁꯇꯔ ꯋꯥꯔꯜꯁꯦ ꯒꯣꯜ ꯃꯦꯗꯜ ꯂꯧꯔꯛꯑꯦ ꯑꯗꯨꯗꯒꯤ ꯂꯦꯞꯄꯒ ꯍꯥꯏꯗꯤ ꯂꯦꯞꯄ ꯍꯥꯏꯗꯤ ꯀꯝꯄꯤꯇꯤꯁꯟ ꯊꯣꯛꯄ ꯂꯦꯞꯄ ꯁꯥꯟꯅꯕꯗꯤ ꯂꯦꯞꯄ ꯅꯠꯇꯕ ꯑꯗꯨꯒ ꯍꯟꯗꯛꯁꯦ ꯀꯝꯕꯦꯛ ꯑꯣꯏꯕꯅꯤꯅ 2000 ꯍꯟꯗꯛꯀꯤ ꯊꯣꯛꯄꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯨꯜ ꯏꯐꯣꯔꯠ ꯑꯗꯨꯃꯥꯏꯅ ꯊꯥꯗꯔꯒ ꯑꯃꯨꯛ ꯀꯝꯕꯦꯛꯁꯦ ꯐꯖꯅ ꯑꯗꯨꯃꯥꯏꯅ ꯄꯤꯒꯦꯅ ꯈꯟꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯗ ꯅꯣꯡꯉꯥꯟꯈꯤꯕ ꯌꯥꯎꯏ ꯑꯗꯨꯒ ꯍꯥꯏꯗꯤ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯐꯦꯃꯤꯂꯤꯁꯦ ꯑꯩ ꯀꯌꯥ ꯍꯟꯗꯛꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯚꯟ ꯋꯥꯏꯐꯇꯁꯨ ꯀꯌꯥ ꯀꯩꯅꯣ ꯇꯧꯕ ꯇꯥꯏꯝ ꯄꯤꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯀꯌꯥ ꯍꯥꯏꯗꯤ ꯃꯇꯝ ꯄꯤꯕ ꯉꯝꯗꯨꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯈꯔ ꯑꯋꯥꯠꯄ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯃꯦꯟ ꯑꯃ ꯍꯥꯏꯐꯦꯠ ꯆꯪꯉꯝꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔꯦ ꯍꯟꯗꯛꯇꯣ ꯑꯗꯨ
kitang egi side tagi hojigi makeup taw na kan ho nai pai aduga marak thatna ko khoi yam nungsiba janupi masulai bire hamnina amuka su hana dombu congratulations aduga lakchaningi se khoi isagi ko personal level da khoi body building se kamaina define to winingi sima tang su kitang khangjak body building se if competitive line or not fitness line ai gi oina di maina khaidok pi bhai body building se mi khudi mak loina bak to bi hai body building hai di khoi isagi fitness ne hai di stay da khoi na competitive line jatraga so isagi oiba khoi gi leina tina changdana khoi gi myoiba amagi magi tawum thokpa khoi hakchang ka leng ba nong ma da 40 minutes so maina 40 to 45 minutes maina workout to biraga isagi nong ba cha ga da pa san da bi da khoi calorie ka track to biraga sumain to da ga de khoi gi doctor da gi su yam la ma leirani adagi hospital le su yam na chatla roi aduga paisa yam ting ga da ba khoi kon na khoi gi liver shock pa kidney shock pa or na anything khoi gi health ki oiba ma ma factor ma ma lai sidagi la ma leirani hai tare adagi di nisa ba sa de su la ma leirani hai di kai gu ma gym ja ta de ai nisa san ta di ma sai ulta sa to ne hai di ai hakchang sem ne ama di hakchang do mu ta san thak chalam ni na hakchang do fat ku ma he gat pa gum ba kai hakchang phalak ta gum ani do yarak ta ni na adu da gi su la ma leirani plus ma sagi lifestyle am leirani sagi discipline oiba ai je si char di ai je heng no ala kan to do conscious or ne ma sa se si na fitness line yam or aduga bodybuilding line contest thokpagi line sina amuk sina un competitive yam ting or hai ta aduga ma sina sacrifice am change dedication aduki matik hena change paisa yam na change hai most expensive game hai ta sida paisa change hai don su khoi da top yoge hai ta ga de mongon da something extra oiba mongon da kitang crack oiba ma da ka ta kan ya mongon da out of fuel hai di bodybuilding mongon da gi loina mak mongon da everything mana loin thadabam da ka ta kan yo some certain point of time hai ta one ba kan da contest thok kan da first tab am ga second tab am ga je khenam je ama sina kar henjan bangam ba hai da sanam da kar henjan bangam ba hai di magi last workout je suppose repetition or higher magi something magi failure lak ko matang hai tare audagi henjan mangam khang makha kan mangam ba hen ba mi dun dum stage ta champion ra ko ne either magi dieting do ro natraga workout to ro magi dum tigi schedule hai tare bodybuilding se 24 hour game ne ai di gym khak sanam do na te gym dagi ma pan da lei ba do oi de ne diet magi no ma da tauri ba me am je mon da body reflect ro ko ne aduna si je kitang soi ba da hai tare koi gi dieting kan jala kan ya war ko do ne koi je some ai di chang yang ka do ne asai wai da imana bam na koi yum da ju or yum da kitang henjang haw ba thong ba je chaning mu khot ba dum khor ko do ne adu me am do ai khang kan bhai da sacrifice am ni chang me am na kai hai tare koi gi nu koi gi kano kuma he rau jum lak to ni yum gi de ba kan ma lak to ni yum gi kai hai tare koi gi som lung so lak to ni adu me am da lak pa nam da ai se ka thok pa ngam ba hai tare ai gi goal du da mind set to ngam ba hai tare adugum ma sa da gi ma lak pa ma yam challenging oba matang yam na isa da yam york pa yaw ga ni si me am si ju kitang khoi gi hoji gi bodybuilding line na chang ge hai ta ga di si je ma da kha thak ni na mai na khra si gi oba samlap yam nyam gre do samlap na swaina in tham ja okay hoda hojiki lahariba dumaina khogi tough days haibadi nungti gi tawriba khogi same routine se nongmagi haidi exercise tawba gym ni khangde adum tawba se nungti gi routine se akhoi mioi bani na bore orak panumiti oidoine ba tanba matang su yaw doine ba asi kamaina isa se motivated kamaina oiraga ga leheli kamaina tawi sigum matang se hoina kai haidi talak pa matang hai je ai gi oina di yaw di hai ta ga di ai je khama thok di kaisu first se tak te khama adugi myam to ningsang ga hai ta ai first tak ta ni na second do tak pe awe adum khwai first in 2015 thol po jai out of 40 dai 5th position dare 5th position in Mr. Infal we sida sida gi ngona burning desire am lai gi ai se first start de de ko first start de ko hai ba do adu mathang kolak 2016 jo ai je second adum tai adagi Mr. Khamba Mr. Kanglaipa adagi Mr. Manipur si myam dai second dum ta ba second da be sum ningjang ai je kai dum wa le si sum ningjang ba aduna ojiki dum ba de sina lakma matam da ai gi ojiki second da ba gum ba adai ai na yum dagi ai effort myam ai di suppose paisa nung sa do ro ai na handak chu financial problem myam ai yam lei gi hai ta ta seng na ha ga de adugum myam don hen overcome tor ga dum engon boring de have se leite aduna ai gi target tu na hen yam na chaw gi ni hen lum mai weightage na hen gi ni na
keno tawgi hai ta handak se ju financial problem matang da kitang haijo gi matang yum si ju handak luhong ai luhong bu ju puidri luhong ba se yum si sab ju aina su aram lotion ba adagi di plus keno chu angang su yaw ba gi mata mo su oiba adagi ju mapan chat ba gi su mayam dai kitang handak se kitang help lawe yam na nung si yu matang hai ta ga di handak se 1.5 swaina moi kudak ta swaina fees thi won hai adoida ai gi gari ban nan tham me adagi di mama gi lik maina kai thoya adu ga chatle handak ki se yamna nungsiba engon su adu matang amoi aduna sigum mayam sin maram moraga engon da ju yamna burning desire ngam da ya de haiba haidi khoi gi engon da wakhan da ma khallaga hai ta matang am da maina honaraga tawgi thamni ba pandam do yau drbaw badi na hairaga tawbi bane ba ado si matang da hujik lak pa sidan khoi gi any competition yaw se india gi manung oiraga su india gi manung budi hoi flight ticket kari kra adugum badi kitang mapan ga yeng naroga di khar hong doi ne ba aduga atopa outside country haidi atopa countries sing daga chatpagi matang la agadi ticket kakpa aduga isagi lanai pesana puthoga tawbra natraga na kanagumba khara na gadum sponsor tawbibagi matang ga si yawbibra kamai toy sigi matang se akhoi gi bodybuilding se ta seng na olympic ta chan da bagi ne haidoira government kitang yengjan madi kitang wale koi government na kitang yengjan di wale hai ba kan da anaksu koi chali se isana nga taloi mak puthoi hai ta mamang da chapal jo isana nga taloi mak puthoi sponsorship se ta seng leite bodybuilding every person khudi mak loina bak masi mu kusali ba mayam se koi gi lanai gi ba isana nga to oina tawjai hai ta adu masi je olympic ta chan da bagi ne haidoibra natraga kari haidunu khangdre hoji government na adugumba side haidi even recognize tawdra ga so koi je almaina adugumba aid se pi de hai ta koi gi manipur gi yas na ju koi gi bodybuilding se recognize tawe adagi even koi gi IBBF se koi gi 2021 da India gi Ministry of Youth Affairs and Sports ina koi gi almaina recognize tawe hai ta magi some certain pe adu matam du da ai su sangjau bane adu hojik se adugumba khara adugum khangde olympic chandabagi hai tare asian games gumba koi gi kan yenari dana hoi adugi maram oidoira khangde koi je hanadagi hauna koi je baina mapan lam chatpa gumba or natraga keno gumba se government side tagi kya yengjen de handak to koi asian championship faina chachar silver loba se je koi gi kaim yeng changbek te hai ta adu koi shagi lana yoiba adum pamjabagi sanarubne haidoira adu bain tawe adu ai gi onadi Mr. Olympia se yoge na khale Mr. Olympia se na muk tongan ba private ki di oidone mako se government gi khoi gi saina Mr. Olympic thoi ba saina di oidone Mr. Olympia na khoi gi IBB na tongan ba association nam le sin direct private oidone mo gi na mu prize money yam chaw no oiba some professional line adon doin sangre adugi line sa ta sponsorship ka jakra baina kra phang da bo male do khoi body state se yaudri bina aina dum khalle ju chudum hanak chu yam wali dum khanjari hai dam ka dan hona do dugum yawnin tawnin do dar dugum state to maina yawraga oina tawge na ju khanjai tawni na tawraga di hoi yes haidi manipur dagi india dagi maina dugum sigi state se yawba kanam yawdri india dagi oina Mr. Olympia gi level koi moi body structure tongan ba koi gi kitang extraordinary oibse yaw jai da du yaw na ba oina maina hona again no section khanjai sigum ba gi hamna government gum da yam aid kum yengu draga su sai pam jaru bani na maina tawge na khalle yam ngai je aduga mathang je koi competition aduga achievement gi matang da lakchage ado Gyanendra na hoji phau da phangbirak liba award sing aduga achievement mayam se hainingai leitena masing thingam dreba do si matang mayam su khangna ba matang Gyanendra ge site ge matang mathang haibiru ai samlapna haijarage ai 2017 da senior Mr. Imphal West overall champion adwaina Mr. Manipur Mr. Kanglipang Mr. Khamba adwaina overall champion ai logjagre aduga 2018 da ai Mr. India overall champion junior Mr. India overall champion title ju phangjagre Rajasthan na tawba adu mata makha tar padai Mr. Asia rasugoi senior and junior both ai 85 kg amadi 75 kg dai participate tawjagre amasung ai position kya ta jakre fourth position ta kre Mr. Asia mamangi sat 2018 gida aduga Mr. World na ai se almaina gold medal 2018 gi December Chiang Mai City Thailand da tawbada ai almaina gold medal phangjakre
ꯑꯗꯨꯃꯥꯏꯅ ꯂꯩ Okay. Yam nungai je Gyanendra aduga khoi gi thaba ma taw matam da oza guru any field da ko oza guru se yaudragadi masi mai pakte kaina ga haine khoina sum tajabada aduna akhoi Gyanendra na bodybuilding gi lam se lakpada kana gi makha daga train tawbire na tra isana dum hotna jaraga si fibam si orok rakmai taw ꯑꯩꯁꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩꯒꯤ ꯑꯣꯖꯥ ꯒꯣꯖꯦꯟ ꯅꯤꯡꯉꯣꯝ ꯊꯣꯡꯖꯥꯎꯗ ꯔꯣꯌꯦꯜ ꯖꯤꯝ ꯍꯥꯏꯅ ꯂꯩ ꯍꯧꯖꯤꯛꯁꯨ ꯂꯩ ꯑꯣꯖꯥ ꯑꯩꯒꯤ ꯑꯣꯖꯥꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯍꯟꯗꯛ ꯃꯃꯥꯡ ꯆꯍꯤꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯏ ꯃꯈꯥꯗ ꯃꯥꯅ ꯈꯨꯠ ꯄꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯐꯤꯠꯅꯦꯁꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯔꯇꯤꯐꯤꯀꯦꯠ ꯍꯥꯏꯅ ꯃꯥꯁꯦ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄ ꯑꯣꯖꯥꯅꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯈ꯭ꯋꯥꯏ ꯍꯥꯟꯕꯗꯗꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯦ ꯑꯗꯨꯒ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯇꯁꯦꯡꯅ ꯂꯝꯗ ꯆꯪꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯑꯣꯖꯥ ꯒꯣꯖꯦꯟ ꯅꯣꯡꯃꯩ ꯀꯥꯞꯄꯝ ꯒꯣꯖꯦꯟ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯈꯨꯠ ꯄꯥꯏꯔꯒ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅꯤ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯃꯃꯥꯡ ꯆꯍꯤꯗ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯍꯟꯗꯛ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯀꯟꯇꯦꯁ ꯊꯣꯛꯄꯁꯤꯗꯩ ꯃꯄꯥꯟ ꯂꯝꯗꯒꯤ ꯀꯣꯆ ꯑꯃ ꯁꯨꯃꯥꯏꯅ ꯅꯤꯛꯆꯩ ꯁꯤꯗꯥꯟ ꯖꯁꯋꯥꯜ ꯍꯥꯏꯅ ꯃꯥ ꯉꯁꯤ ꯑꯩꯈꯣꯏꯒꯤ IFBB ꯑꯩꯅ ꯉꯁꯥꯏ ꯃꯤꯁꯇꯔ ꯑꯣꯂꯤꯝꯄꯤꯌꯥꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯄ꯭ꯔꯣ ꯀꯥꯔꯠ ꯐꯪꯈ꯭ꯔꯕ ꯃꯤ ꯑꯃꯅꯤ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯃꯥꯒꯤ ꯃꯈꯥꯗ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯦꯟ ꯇꯧꯖꯔꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ Okay, I'm nungai je aduga hantak ki inong nova yam recently haragadi senior Mr. Asia 2024 se masigi chatpagi magi preparation haiba tare masi kamai tobi tha kya muk changna tobi re aduga thaba ma tobada dum difficulties khara di dum leramgani haina khanjai madusu kitang haidi experiencing do kitang share tobi ꯑꯩ ꯁꯤꯒꯤ ꯖꯔꯅꯤꯁꯦ ꯑꯩ ꯗꯤꯁꯦꯝꯕꯔ ꯗꯦꯠ 22ꯗꯒꯤ ꯍꯧꯕꯅꯦ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ ꯗꯦꯠ 22 ꯑꯩ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯗꯤꯁꯦꯝꯕꯔ 22ꯗ ꯑꯩꯒꯤ ꯆꯞ ꯆꯥꯅ ꯍꯧꯖꯤꯛꯀꯤ ꯀꯣꯆꯁꯦ ꯅꯦꯛꯑꯒ ꯑꯩ ꯁꯨꯃꯥꯏꯅ ꯊꯣꯛꯀꯦꯅ ꯈꯜꯂꯒꯗꯤ ꯂꯩꯕꯗꯤ ꯀꯨꯏꯔꯦ ꯑꯗꯨꯝ ꯁꯥꯟꯅꯕꯕꯨꯗꯤ ꯁꯥꯟꯅꯔꯁꯨ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯞ ꯇꯧꯕ ꯍꯥꯏꯇꯥꯔꯒꯗꯤ ꯗꯤꯁꯦꯝꯕꯔ ꯗꯦꯠ 22ꯗꯒꯤ ꯁꯨꯃꯥꯏꯅ ꯍꯧꯕꯅꯦ ꯑꯗꯨꯗ ꯕꯜꯀꯤꯡ ꯍꯧꯔꯦ ꯕꯜꯀꯤꯡ ꯍꯧꯕꯁꯦ ꯑꯍꯥꯟꯕꯗ ꯑꯩ ꯋꯦꯠꯁꯦ 108 ꯁ꯭ꯋꯥꯏꯗꯒꯤ ꯑꯩ ꯍꯧꯕꯅꯦ 120ꯗꯤ ꯁꯨꯃꯥꯏꯅ ꯕꯜꯀꯤꯡ ꯇꯧꯔꯦ ꯍꯛꯆꯥꯡꯁꯦ ꯆꯥꯎꯈꯠꯍꯜꯂꯦ ꯈꯔ ꯃꯁꯜ ꯈꯔ ꯆꯥꯎꯈꯠꯍꯟꯗ꯭ꯔꯒ ꯈꯤꯇꯪ ꯑꯞꯒ꯭ꯔꯦꯗ ꯈꯔ ꯄꯤꯒꯦꯅ ꯑꯗꯨꯒ ꯀꯠꯇꯤꯡ ꯇꯧꯕꯅꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯍꯟꯗꯛꯀꯤꯁꯦ ꯄꯨꯟꯅ ꯊꯥ 9 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯇꯣꯇꯦꯜ ꯄ꯭ꯔꯦꯞ ꯇꯧꯕꯁꯦ ꯑꯗꯣ ꯁꯥꯟꯅꯕꯕꯨꯗꯤ ꯑꯗꯨꯝ ꯂꯦꯞꯇꯦꯕ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯑꯩꯒꯤ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯍꯥꯏꯗꯤ ꯀꯟꯇꯦꯁꯀꯤ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯄ꯭ꯔꯦꯞ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯌꯥꯝ ꯀꯟꯅ ꯁꯥꯟꯅꯗ꯭ꯔꯒꯁꯨ ꯅꯣꯡꯃꯒꯤ ꯑꯩꯒꯤ ꯗꯦꯂꯤ ꯔꯨꯇꯤꯟ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯒꯤ 1 to 2 hours ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯥꯟꯅꯩ ꯑꯩ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯁꯥꯟꯅꯕꯗꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯄ꯭ꯔꯦꯞ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯟꯇꯦꯁ ꯑꯃ ꯊꯣꯛꯀꯅꯤꯅ ꯁꯥꯟꯅꯕꯗꯨꯗ ꯑꯩꯗꯣ ꯀꯩꯅꯣꯗꯒꯤ ꯗꯤꯁꯦꯝꯕꯔ ꯗꯦꯠ 22ꯗꯒꯤ ꯁꯨꯃꯥꯏꯅ ꯍꯧꯕꯅꯦ Okay yam nungai je aduga Gyanendra na khoi competition singda saruk yarubagi khoi gi atopa countries sing da su different countries sing da su yobirubagi experience me amama leiramgani haina su khanje awa nungai gi matang da ka adu su kitang share tawbiu khudong chadaba me am su thengna biramgani ko adu su kitang khangjak ꯃꯄꯥꯟ ꯂꯝꯗ ꯆꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯣꯏꯅ ꯆꯠꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ IBBFꯀꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯒꯤ ꯄꯨꯕꯤꯔꯤꯕ ꯑꯩꯈꯣꯏ ꯁꯥꯔ ꯆꯦꯇꯟ ꯄꯊꯥꯔꯦ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯔꯜ ꯃꯦꯝ ꯍꯤꯔꯜ ꯃꯥꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯤꯗ ꯇꯧꯔꯒ ꯄꯨꯕꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯏꯟꯗꯤꯌꯥꯁꯦ ꯑꯗꯨ ꯃꯄꯥꯟ ꯂꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯋꯤꯒꯤꯡ ꯀꯩꯀꯥ ꯑꯣꯟꯕ ꯈꯣꯠꯄ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯕꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯇꯤꯝꯅꯦ ꯍꯥꯏꯕꯗ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯃꯣꯏꯒꯤ ꯃꯄꯥꯟ ꯂꯝꯒꯤ ꯑꯦꯁꯤꯌꯥꯟꯒꯤ ꯆꯦꯝꯄꯤꯌꯟꯁꯤꯞꯀꯤ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯖꯦꯁꯁꯤꯡ ꯑꯗꯨ ꯃꯣꯏ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯕꯨ ꯂꯨꯅ ꯑꯗꯨꯝ ꯇꯧꯕꯤꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯩ ꯆꯥꯕ ꯊꯛꯄ ꯈꯣꯠꯄ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯐꯖꯅ ꯂꯣꯏꯅꯃꯛ ꯁꯤꯟꯕꯤ ꯑꯗꯩ ꯚꯤꯖꯥ ꯀꯩꯀꯥ ꯃꯣꯏꯅ ꯂꯣꯏꯅ ꯔꯟ ꯇꯧꯕꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯀꯩꯝꯇ ꯑꯋꯥꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯀꯩꯝꯇ ꯂꯩꯍꯟꯗ꯭ꯔꯦ ꯑꯗꯨꯒ ꯏꯚꯟ ꯍꯣꯇꯦꯜꯗ ꯂꯥꯛꯄꯗꯩ ꯀꯩꯗꯩ ꯑꯩꯈꯣꯏꯗ ꯄꯨꯔꯥ ꯑꯗꯨꯝ ꯐꯖꯅ ꯄ꯭ꯂꯦꯌꯔ ꯑꯃꯗ ꯐꯖꯅ ꯌꯥꯝꯅ ꯐꯖꯅ ꯇ꯭ꯔꯤꯠ ꯇꯧꯕꯤ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟ ꯑꯩꯈꯣꯏ ꯏꯚꯟ ꯗꯥꯏꯠꯇ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯆꯥꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯨꯝ ꯌꯥꯎꯗꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯃꯣꯏꯒꯤ ꯍꯣꯇꯦꯜꯗ ꯀꯩꯗ ꯐꯖꯅ ꯁꯤꯟꯕꯤꯔ ꯄꯤꯕꯤ ꯑꯗꯨꯒꯤ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯇꯣꯞꯄꯒꯤ ꯁꯤꯟꯕꯗꯒꯤ ꯍꯦꯟꯅ ꯌꯥꯝ ꯐꯖꯅ ꯁꯤꯟꯕꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯄꯥꯟ ꯂꯝꯗ ꯍꯧꯖꯤꯛꯀꯤ ꯃꯤꯁꯇꯔ ꯑꯦꯁꯤꯌꯥ ꯃꯤꯁꯇꯔ ꯋꯥꯔꯜ ꯆꯠꯄꯩꯁꯦ ꯃꯣꯏꯅ ꯑꯗꯨꯒꯤ ꯃꯁꯤꯒꯤ ꯃꯇꯥꯡ ꯍꯥꯏꯔꯒꯗꯤ ꯆꯥꯕ ꯊꯛꯄꯁꯦ ꯐꯖꯅ ꯄꯤꯕꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯕꯤꯜꯗꯔꯒꯤ ꯑꯣꯏꯅ ꯑꯟꯂꯤꯃꯤꯇꯦꯗ ꯑꯣꯏꯅ ꯄꯤꯕꯤꯕ ꯃꯣꯏꯅ ꯁꯤꯜꯂꯤꯕ ꯃꯐꯝꯗꯨꯗ ꯍꯥꯏꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯂꯟꯆ ꯗꯤꯅꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯊꯨꯝ ꯆꯥꯗꯕ ꯃꯇꯥꯡꯒ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯒꯤ ꯁꯣꯗꯤꯌꯝ ꯆꯥꯗꯕ ꯃꯇꯥꯡ ꯑꯗꯨꯅ ꯌꯦꯟꯒꯁꯦ ꯑꯗꯨꯃꯥꯏꯅ ꯐꯨꯠꯂꯒꯒꯨꯝꯕ ꯑꯗꯒꯤꯗꯤ ꯇꯨꯅꯥ ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯁꯜꯃꯣꯟ ꯉꯥꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯑꯂꯨꯒꯁꯦ ꯑꯗꯨꯝ ꯐꯖꯅ ꯈꯣꯛꯑ ꯑꯗꯨꯝ ꯄꯤꯕꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯗꯥꯏꯠ ꯅꯨꯡ ꯀꯩꯀꯥꯒꯤ ꯐꯖꯅ ꯃꯣꯏꯅ ꯈꯪꯅ ꯄꯤꯕꯤꯕꯗꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯇꯧꯕꯗꯗꯤ ꯑꯇꯣꯞꯄꯒꯤ ꯇꯧꯕꯗꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯏꯁꯥꯅ ꯂꯣꯏꯅꯃꯛ ꯑꯦꯔꯦꯟꯖ ꯇꯧꯖꯔꯀꯥꯟꯗ ꯇꯧꯕ ꯑꯣꯏꯅ ꯑꯣꯏꯌꯦꯕ
ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯃꯤꯁꯇꯔ ꯑꯦꯁꯤꯌꯥ ꯃꯤꯁꯇꯔ ꯋꯥꯔꯜ ꯆꯠꯄꯁꯦ ꯑꯦꯕ꯭ꯔꯤ ꯇꯥꯏꯝ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡꯃꯛꯇ ꯁꯨꯃꯥꯏꯅ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯩꯈꯣꯏ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯀꯟꯁꯤꯌꯁ ꯑꯣꯏꯅ ꯐꯖꯅ ꯄꯤꯕꯤꯕꯁꯦ ꯃꯣꯏꯅ ꯁꯤꯟꯕ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯐꯖꯅ ꯇꯧꯕꯤꯕꯁꯦ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ Okay, ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯁꯤꯒꯤ ꯃꯇꯥꯡ ꯂꯥꯛꯄꯁꯤꯗ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯀꯦꯇꯦꯒꯣꯔꯤꯒꯗꯤ ꯈꯥꯏꯗꯣꯛꯄ꯭ꯔꯥ ꯂꯥꯏꯛ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯋꯦꯠ ꯂꯤꯐꯇꯤꯡꯗꯒ ꯍꯥꯏꯔꯒꯅ ꯀ꯭ꯂꯤꯟ ꯑꯦꯟ ꯖꯔꯛ ꯑꯗꯨꯒ ꯁ꯭ꯅꯦꯠꯁ ꯀꯥꯏꯅꯒ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯃꯥꯒꯤꯁꯨ ꯀꯦꯇꯦꯒꯣꯔꯤ ꯈꯥꯏꯗꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯦꯟ ꯐꯤꯖꯤꯛꯁ ꯀꯥꯏꯅꯒ ꯐꯤꯖꯤꯛ ꯀꯥꯏꯅꯒ ꯑꯩꯅ ꯍꯥꯏꯕꯗ ꯀꯩꯒꯨꯝꯕ ꯁꯣꯏꯈ꯭ꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯝꯕꯩ ꯃꯇꯥꯡꯗꯣ ꯈꯤꯇꯪ ꯑꯩꯈꯣꯏꯁꯨ ꯃꯅꯨꯡ ꯍꯨꯠꯅ ꯈꯪꯗꯕꯅꯤꯅꯀꯣ ꯑꯗꯨ ꯈꯤꯇꯪ ꯈꯪꯖꯒꯦ ꯍꯧꯖꯤꯛꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯂꯩꯔꯝꯗꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯁꯥꯟꯅꯕ 2015 ꯊꯣꯛꯂꯛꯄꯁꯤꯗꯗꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯤꯗ ꯖꯁ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛꯇꯪ ꯁꯨꯃꯥꯏꯅ ꯅꯨꯄꯤꯒꯤꯁꯨ ꯀꯣꯟꯅ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯅꯦ ꯍꯥꯟꯅꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯗꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯦꯇꯦꯒꯣꯔꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯤ ꯃꯦꯟꯁ ꯐꯤꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯥꯞꯄꯦꯟ ꯁꯦꯠꯂꯒ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯃ ꯌꯥꯝ ꯀꯟꯅ ꯃꯨꯛꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯣꯁꯆꯔ ꯌꯦꯡꯕꯒꯤ ꯃꯥꯒꯤ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯃꯁꯜꯁꯦ posing ꯀꯥꯏꯅꯒ ꯍꯥꯏꯕꯗꯣ ꯍꯣꯏ ꯍꯣꯏ ꯃꯥꯒꯤ ꯃꯁꯜ ꯌꯥꯝ ꯐ꯭ꯂꯦꯛꯁ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯕꯤꯠꯁ ꯕꯣꯗꯤꯒꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯁꯆꯔ ꯌꯦꯡꯕꯒꯤ ꯑꯃ ꯑꯗꯩ ꯃꯦꯟꯁ ꯐꯤꯠꯅꯦꯁ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥ ꯖꯤꯝꯅꯥꯁꯇꯤꯛꯀꯤ ꯇꯥꯏꯞ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯐꯤꯠꯅꯦꯁꯀꯤꯒꯨꯝꯕ ꯌꯦꯡꯕꯒꯤꯁꯨ ꯑꯗꯨꯒꯨꯝꯕ ꯌꯥꯎꯔꯦ ꯑꯗꯒꯤ ꯋꯨꯃꯦꯟꯁꯀꯤꯗ ꯑꯩꯈꯣꯏꯒꯤ ꯕꯤꯀꯤꯅꯤ ꯑꯗꯨꯗꯒꯤꯗꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯨꯝꯕ ꯀꯦꯇꯦꯒꯣꯔꯤ ꯃꯌꯥꯝ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯃꯣꯔ ꯗꯦꯟ 7+ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯑꯦꯗ ꯇꯧꯔꯦ ꯑꯁꯦꯡꯕꯗꯤ ꯍꯥꯟꯅ ꯖꯁ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯈꯛꯇꯪ ꯂꯩꯔꯝꯃꯦ ꯁꯨꯃꯥꯏꯅ ꯀ꯭ꯂꯥꯁꯤꯛ ꯐꯤꯖꯤꯛ ꯀꯥꯏꯅꯁꯨ ꯍꯧꯖꯤꯛ ꯂꯩꯔꯦ ꯀ꯭ꯂꯥꯁꯤꯛ ꯐꯤꯖꯤꯛ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯊꯥꯏꯅꯒꯤ ꯃꯑꯣꯡꯁꯦ ꯑꯃꯨꯛ ꯂꯥꯛꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯔꯅꯣꯜ ꯍꯣꯏꯒꯤ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡ ꯆꯤꯡꯉꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯋꯥꯏ ꯑꯦꯕꯗꯣꯃꯦꯟ ꯑꯦꯔꯤꯌꯥꯁꯦ ꯌꯥꯝ ꯕꯜꯀꯤ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯃꯣꯟꯁꯇꯔꯒꯤ ꯂꯨꯛ ꯑꯣꯏꯗꯕ ꯌꯥꯝ ꯑꯦꯁꯊꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡ ꯑꯃ ꯑꯗꯨꯃꯥꯏꯅ ꯀ꯭ꯂꯥꯁꯤꯛ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯍꯥꯏꯅ ꯑꯃꯁꯨ ꯑꯗꯨꯃꯥꯏꯅ ꯀꯦꯇꯦꯒꯣꯔꯤ ꯑꯃ ꯑꯦꯗ ꯇꯧꯔꯦ ꯑꯗꯣ ꯑꯩꯅ ꯊꯣꯛꯆꯔꯤꯁꯤꯗ ꯍꯥꯟꯅꯒꯤ ꯍꯧꯖꯤꯛ ꯂꯩꯖꯔꯝꯕ ꯑꯣꯄꯟ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯑꯣꯄꯟ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯤꯅ ꯃꯌꯥꯝꯒꯤ ꯄꯨꯂꯞ ꯇꯣꯞ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯀꯦꯁ ꯃꯅꯤꯗ ꯑꯣꯏꯒꯦꯔꯥ ꯄ꯭ꯔꯥꯏꯁ ꯃꯅꯤ ꯑꯣꯏꯒꯦꯔꯥ ꯃꯥꯅ ꯈ꯭ꯋꯥꯏ ꯇꯣꯞ ꯑꯩꯈꯣꯏ ꯑꯣꯚꯔꯑꯣꯜ ꯇꯥꯏꯇꯜ ꯋꯤꯟꯅꯔꯁꯦ ꯃꯥꯅꯁꯨ ꯑꯗꯨꯝ ꯑꯣꯏꯌꯦꯕ ꯍꯥꯏꯅ ꯊꯥꯏꯅꯗꯒꯤ ꯌꯧꯅ ꯑꯣꯏꯔꯛꯄꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯣꯄꯟ ꯕꯣꯗꯤ ꯕꯤꯜꯗꯤꯡꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯊꯣꯛꯆꯕ Okay. Hꯧꯖꯤꯛ ꯀꯦꯇꯦꯒꯣꯔꯤꯁꯦ ꯅꯤꯄꯥꯟ ꯊꯣꯛꯅ ꯑꯗꯨꯝ ꯈꯥꯏꯗꯣꯛꯈ꯭ꯔꯦꯕꯀꯣ ꯍꯣꯏ ꯍꯣꯏ Okay, ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯦꯆꯤꯚꯃꯦꯟ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯥꯏꯅꯦꯟꯗ꯭ꯔꯅ ꯑꯩꯈꯣꯏꯒꯤ ꯄꯔꯐꯣꯔꯝ ꯇꯧꯕꯤꯔꯛꯄꯗ 100% ꯄꯔꯐꯣꯔꯃꯦꯟꯁꯇꯤ ꯎꯠꯄꯤꯔꯝꯒꯅꯤ ꯍꯥꯏꯅꯗꯤ ꯈꯟꯖꯩꯀꯣ ꯍꯣꯏ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯑꯩ ꯍꯥꯏꯗꯤ ꯁꯣꯏꯕ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯁꯤꯗꯤ ꯑꯗꯨꯝ ꯃꯍꯧꯁꯥꯅꯦ ꯍꯣꯏ ꯁꯣꯏꯗꯕꯁꯨ ꯉꯝꯄꯣꯠꯇꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯎꯠꯈ꯭ꯔꯤꯕ ꯄꯔꯐꯣꯔꯃꯦꯟꯁꯇꯣ ꯑꯩꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯌꯧꯈꯤꯗ꯭ꯔꯦ ꯀꯥꯏꯅꯒ ꯈꯜꯂꯒ ꯑꯗꯨꯒ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯗꯂꯤ ꯃꯦꯗꯜꯒ ꯐꯪꯉꯛꯄꯒꯤ ꯃꯇꯥꯡꯒꯗꯤ ꯌꯥꯎꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯌꯥꯝꯕꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯗꯤ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯄꯁꯦ ꯑꯗꯨꯒꯨꯝꯕꯁꯦ ꯀꯌꯥ ꯌꯥꯎꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯁꯦꯀꯦꯟ ꯇꯥꯕꯒꯨꯝꯕ ꯉꯥꯛꯇꯅ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯍꯣꯠꯅꯔꯤꯁꯤꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯐꯥꯎꯗ ꯑꯍꯥꯟꯕꯗꯗꯤ ꯁ꯭ꯇꯦꯖ ꯊꯣꯛꯂꯛꯄꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯦꯜꯂꯦꯗ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯁ꯭ꯇꯦꯖ ꯊꯣꯛꯄꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯈꯟꯖꯔꯦꯕ ꯍꯥꯏꯗꯤ ꯑꯦꯕ꯭ꯔꯤꯗꯦ ꯑꯩ ꯋꯥꯔꯛꯑꯥꯎꯠ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯕꯦꯁ ꯂꯦꯚꯦꯜ ꯄꯤꯒꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯍꯌꯦꯡ ꯁ꯭ꯇꯦꯖ ꯀꯥꯕ ꯃꯇꯝꯗ ꯑꯩꯁꯦ ꯏꯁꯥ ꯏꯊꯟꯇ ꯑꯩ ꯔꯤꯒ꯭ꯔꯦꯠ ꯂꯥꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂ ꯑꯩ ꯍꯧꯖꯤꯛꯀꯤ ꯁꯥꯟꯅꯩꯕ ꯍꯥꯏꯗꯤ ꯇꯝ ꯉꯝꯗꯦ ꯃꯤꯑꯣꯏꯕꯁꯦ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯍꯣꯠꯅꯔꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯗꯥꯏꯇꯤꯡ ꯐꯖꯅ ꯌꯥꯝꯅ ꯃꯥ ꯁ꯭ꯇ꯭ꯔꯤꯛ ꯍꯦꯟꯅ ꯇꯧꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯁꯥ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯤꯗꯤ ꯏꯁꯥꯅ ꯍꯥꯏꯗꯤ ꯃꯤꯒ ꯕꯣꯛꯁꯤꯡ ꯊꯤꯅꯖꯧ ꯅꯠꯇꯕꯅꯤꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯒꯦꯝꯅꯤꯅ ꯁꯤꯗꯤ ꯏꯁꯥꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯀꯌꯥꯝ ꯑꯣꯏꯕ ꯉꯝꯒꯦ ꯏꯁꯥꯗ ꯆꯦꯂꯦꯟꯖ ꯌꯨ ꯚꯔꯁꯦꯁ ꯌꯨꯅꯦꯕ ꯍꯥꯏꯗꯤ ꯃꯤ ꯚꯔꯁꯦꯁ ꯃꯤꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯁ꯭ꯇꯦꯖ ꯀꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯕꯦꯁ ꯂꯦꯚꯦꯜ ꯑꯩ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯔꯝꯕ ꯑꯗꯨꯒ ꯃꯤꯒꯁꯨ ꯀꯩꯁꯨ ꯕꯣꯛꯁꯤꯡ ꯊꯤꯅꯗꯧ ꯅꯠꯇꯕ ꯃꯤꯉꯣꯟꯗꯁꯨ ꯍꯦꯜꯂꯗꯧ ꯅꯠꯇꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯕ ꯄꯔꯐꯣꯔꯃꯦꯟꯁ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯀꯩꯅꯣ ꯄꯦꯀꯦꯖ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯖꯇꯨꯗ ꯄꯨꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯄꯣꯖꯤꯡ ꯇꯧꯕꯗ ꯁ꯭ꯃꯥꯏꯂꯤꯡ ꯇꯧꯔꯒ ꯃꯌꯥꯝ ꯖꯖꯦꯁ ꯃꯌꯥꯝꯕꯨ ꯁꯨꯝꯃꯛꯄ ꯉꯝꯕ ꯑꯗꯨꯗꯒꯤꯗꯤ ꯁ꯭ꯃꯥꯏꯂꯤꯡ ꯑꯃꯁꯨ ꯌꯥꯎꯗꯣꯏꯅꯦꯕ ꯍꯣꯏ ꯑꯗꯨ ꯃꯨꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ 1 minute ꯐ꯭ꯔꯤ ꯁ꯭ꯇꯥꯏꯜ ꯄꯣꯖꯤꯡꯒꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯑꯥꯔꯠ ꯑꯃꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯡ ꯇꯧꯕꯁꯦ ꯌꯥꯝ ꯂꯦꯝꯅ ꯃꯨꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯈꯜꯂꯒ ꯍꯟꯗꯛꯇꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯍꯥꯏꯕꯤ ꯍꯟꯗꯛꯀꯤ ꯄꯔꯐꯣꯔꯃꯦꯟꯁ ꯌꯥꯝ ꯐꯖꯩ ꯈꯣꯠꯂꯦ ꯍꯥꯟꯅꯗꯩꯗꯤ ꯏꯝꯄ꯭ꯔꯨꯚ ꯇꯧꯋꯦ ꯑꯩꯅ ꯈꯜꯂꯦ ꯍꯟꯗꯛꯀꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯣ ꯍꯥꯏꯗꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯥꯛꯑꯦꯅ ꯑꯩꯁꯨ ꯈꯟꯖꯩꯌꯦꯕ ꯍꯥꯏꯗꯤ ꯑꯩꯁꯨ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯇꯧꯔꯝꯕꯗꯨꯗꯒꯤ ꯍꯟꯗꯛꯁꯤꯅ ꯀꯩꯅꯣ ꯍꯦꯟꯒꯠꯄꯗꯣ ꯄꯥꯝꯃꯦꯕ ꯑꯗꯣ ꯍꯟꯗꯛꯁꯨ ꯑꯗꯨꯃꯥꯏꯅ ꯑꯦꯆꯤꯞ ꯑꯃꯗꯤ ꯇꯧꯋꯦ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯑꯩꯅ ꯍꯟꯗꯛꯀꯤꯁꯤꯅ ꯑꯩꯒꯤ ꯕꯣꯗꯤ ꯋꯦꯠꯁꯨ ꯑꯩ ꯍꯟꯗꯛꯀꯤ ꯍꯦꯟꯒꯠꯂꯦ ꯑꯩꯅ ꯊꯣꯛꯄ ꯊꯥꯏꯅ ꯃꯃꯥꯡꯗ ꯊꯣꯛꯄꯁꯦ ꯑꯩ 88 ꯁ꯭ꯇꯦꯖ ꯋꯦꯠꯁꯦ 86 87 ꯁꯨꯃꯥꯏꯅ ꯊꯣꯛꯄꯅꯦ ꯍꯟꯗꯛꯁꯦ ꯑꯩ 94 ꯁꯨꯃꯥꯏꯅ ꯌꯧꯋꯦ ꯁ꯭ꯇꯦꯖ ꯋꯦꯠꯁꯦ ꯑꯥꯐꯇꯔ ꯀꯥꯔꯕ ꯂꯣꯗꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯋꯤꯠ ꯁꯥꯏꯖ ꯃꯁꯜ ꯗꯤꯐꯤꯅꯤꯁꯟ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯆꯨꯔꯤꯇꯤꯅꯆꯤꯡꯕ ꯍꯟꯗꯛꯁꯦ ꯌꯥꯝ ꯍꯦꯟꯒꯠꯂꯦ ꯑꯗꯨꯃꯥꯏꯅ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯣ
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯌꯥꯝꯁꯤꯡꯁꯤꯗꯒꯤ ꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯕ ꯃꯣꯃꯦꯟꯠ ꯑꯃ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯀꯔꯝꯕ ꯊꯝꯕꯤꯅꯤꯡꯉꯤ memorable moment oiba hairagadi kano Mr. World ain chatlubudo adugisu yam memorable oy haidi punsida adumaina mapalam la chatlaga maina gold medal phangbaje adunadi ahambadi oy haidi international level da adumaina gold medal phangba adagi aise barum admaina phangmo matungdadi barum manung sangaga itana kappe hauna kapso haidi international level la swaina aina maram oraga swaina flag thangalaga India gi national flag national anthem haidar janaga na mana sakko mayam hawgalaga admaina ga saga aina maram oraga every person haidi from outside India da internationally Indonesia or Vietnam live USA adum mayam European countries mayam pulap hawgalaga aina maram oraga aina swaina gold medal phanga aina kaita India represent tawga maina something kaita loyal sama maina name ama pride ama aina kaiguma ma aina hingai na tawjarame do khanbadagi aina nahangai khonai myam se ai kitang aina hingubagi mahiya le hainaga maina aina dum awa nungai haitare almaina badum no changan numi chai pala kappe aduga ai adugi moment do ai kwai memorable oi haita hoi nungai bagi mit ki pi ne haidoine ba yamna su pukning nungsiba matang ama oidoine hoi yam nungai je aduga competition sing sida ai gi kamaina mentally se kamaina ga prepare to biraga di lebi competition je hoi aina hojik zum haijagi bi maina ai gi hojik ngasi no made swarna pi bi ba 24 hours days je aina kya haita every minute every hour se aina from race from diet from aigi ngasi tawdo workout je wakhal je topa da kana high da bidai tar suppose ngasi ai mind set to tham even aigi music aina sana aigi thanadum sana sana matam aigi once workout changi da dai war zone gi ta ne ai haidi chang matam da ain tawdo pot je suppose ai chest full focus ai di chest se ai ngak tang pung ani sanam da chest se pokai na hai da haidi sanai ba pot je in matam da ai every rep se kana na ba sanai hai da aduna lower kanda aduna ai penjaba numit sigi pendab je swaina every day je swaina it's an every day sigi preparation cha ta ga de adum ngam ba se haidi main ngam hai da bodybuilding aina outcome ju yamna maina phang hai da adu main thang bodybuilding duga competition sing ta khwaidigi yamna kai haini akhoi gi yam biggest oiba challenge ama oigibasna karamba oigani challenge biggest challenge se ai se ham khangdre madam da 2016 da ai se Mr. Sati Sugar Classic in Ernakulam na tawe haidi si je koi gi India gi khwaidigi top athlete mayam se la ga koi compete tawdane adu se prize money ju oiba ai se matam se da ai se Mr. Manipur thoga Mr. Manipur second dar matung da ai je ojang khona 75 kg da swaina tho na hai ai je da ai medal lawni na ai se adu da within 10 days sida ai 10 kg ching mane weight che adu no quite gi tough way ya da ai chak ka em sa da ba adagi di chara mayam helaga mai ga mit ka loi kopsal laga ai adu loiga zum travel taw ai travel je asidagi kino chatpa wafam amna taraga ai gi flight je delay taw ne du by road ta ai se cape ne ga hojigi kino da belgom sida yau bane adu nungdang sida ai je almaina awaba mayam ma khang ga ta khanga cha thak sing du thak pa ya da mina kai do ga len do no khan da haidi tum basu ya da gum to adu kano da admaina to len gi ba khara kitang engon da yamna wa gi ba mi yaw adu no khai wa gi khasibok da aduga ai se khang da bnina adu ga adu engon da problem khara thok ki hai ta do ai stage ka ba karam dai dai se chak che chaning man gi da ai je mayam da salura ga buk chi hai thangkat lei ga ai ta tang khang da bnina haidi kitang ka cha ga da do weight tu ju yamna tar obagi aduga ai je baina moment am tok thoe aduga main thoki ba ma yaw gi adu no khari ta foi engon ju hana bodybuilding se yamna vast oiba subject hai di science ka ga yamna relate oiba khoi kai cha ga da matang ta khoina khang derdi ko chama phajan tana draga di yamna ju matang am dangerous yamna oini hai ta hai di anoba lai ba bodybuilding sananing ba ngang sing da aina haining badi afaba experience le ba coach ma nek piraga maina sana bibina phai hai da ma competition level thong in targa okay aduga hauji fawba da lawira iba achievement mayam se khoi credit kadi kana daga pibiningi credit se ayu pok piriba ai gi ima ba da piningi kai no haraga di
moina pokpiramdragadi aina ngasi sumaina leiba sakcharasida sumaina thoga sumaina honnariba ketoriba wangangiba kai mapse leirmoidone aduna ma babada adwaina credit se piningi haidi moina pokpirambagi moina sembiramagi ngasi bokta aina sumaina tawba ngamjaribani aduna moida credit se piningi ma babada okay am ngai aduga hausi fawbada competition mayam ama participate torokpasida ko lesson mayam ama su tambiramgani adum khanjai ko ado akhoi gi maru oiba lesson je kaine na logbiba yai yamna important oiba lesson haiba oragadi bodybuilding haiba masana sina engon ngasi bokta lesson takpirapase if kaigumba punsida aina thawai yauna haidi thawai haksang yauna honaragadi hona haidi adugi outcome soidanagi haidi phangani haidai advaina adugumba lesson kayam takpi myam lesson myam di leigre haidi sidaida koina kai haitare kenoma diet ama kai ama isaje discipline oidar matamda hayeng che reflect tawre haiba ma engonda ma khangjare adagi plus sidaida akoigi kaigumba igi daily routine sida haidi aina ngasi je imana myam pullaga leidana pura sanba adugumba toksalu taagadi nungalaga or day after haitare nungni lega isa dum reflect lai sigum myam gi adum uba phange aduga kaigumba koina kai haitare honna base kallagadi honna base haidi isagi chingchang thokna haidi manungdagi hena honna ragadi haidi aina pami boto phangdaba leiti je adu thamjari thawai haksang yauna honaragadi okay am nungai je mathang se khoi gi training aduga routine gi matang da kitang lakchage khoi gi nong magi oiriba khoi gi typical day haiba tare ko magi routine je kamaina tobi sim tang khangjage hanadi oja gi makhar ju khene aduga hana ina mamangai da 2016 17 swaida sanarapadi aise nongmada adum 10 hours 12 hours swaina ga sanarame haidi ayukta pung manga adindinda pung manga or taruk swaina ga sanaba yawe ado asi sanagi se aina maram se swaina kana toba hamdadi pung ani hum dang sanarame aise engona sum pen da dong sagi second sum ta aduna set sum henjan ba set kum volume room da henjan bai da aina ai set ama hapsen ga mi ngan han gi ai second da ba don khalaga ai set se mari sanam se manga am sanaba manga sa ri taruk mathang sum henjan la kim ban pung je sum yam thokki bai da ai awat pa mayam lein khalaga ado almain tawe almain tawga 2017 18 sai da di adugi mong sanai ado khandak sanam se di pura change story haidi diet room da yam focus tawe haidi nomagi chaba diet kumba adu da nomagi 6 meals se haidi cha da ya de haibagi engonda adugi amadi pura compulsory oina jai haida every 1000 December day 22 dagi ngasibok na ai contest tok pajibo haida I didn't miss anyone meal I miss ama meal ama bu miss taw de 6 meals se ai gi matam jana alarm thamaga haida mai chai aduga morning routine sina ai ngonta se ek hogot pa cardio tawi cardio plus workout sina apps kumba line the id ayuk sipung ama gumba line sane aduga evening sina adum 4 to 5 hours sane total adum 7 hours kumba line sane ai aduga ayamna handakti diet kumba recovery kumba adum noina focus tawi okay ado akhoi gi adum workout se tum tawraga leibani na isa se chokthaba or warak ko matang su leigadoine ba ado si matang se da khoi gi rest and recovery siam important oiba male ko si matang da su kitang thambiyo aduga akhoi habadi wear and tear gi matang ga lakpa se sisu kitang haibiyu kano hojiki recovery jam dakar tai jam chumme ai handak su am khangi hai size kumba kano mo body gi weight hoi muscle size ko maintain down no hono da id some certain magi muscle quality hoi gi hena aina pami poto hena develop tawba adu tawna bagi damakta hai no mada 8 hours si yam da tum da ya da ai body weight si matungina 8 to 10 hours waina pb adwaina ai ju ngammi gai adwaina nungdin matam da power nap kumba adwaina low na bo honai id ina sangba kan dai dar aduna 8 hours dagi kaiguma sugu da basawi 6 hours waina tumba yawe adu da aina nungdin da tung da lak ta to gumba waina meal gap se koi 2 hours waina gap thamme 2 to 3 hours every meal se adu imang to da aina waina power nap kumba waina lowe aduga ai adum injuries yawe haidi kenogum hamstring gumba waina chingba gumba odi back muscle na gumba triceps or shoulder gumba na yawe ai no ai si je
ꯅꯥꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯦ ꯑꯗꯣ every Sunday ꯑꯩ ꯃꯁꯥꯖ ꯇꯧꯕ ꯆꯠꯂꯦ ꯑꯩꯗꯤ ꯀꯩꯅꯣꯗ ꯑꯗꯨ ꯑꯦꯚꯣꯏꯗ ꯇꯧꯅꯕꯒꯤ injury ꯃꯌꯥꯝꯗꯣ injury ꯃꯌꯥꯝ recovery ꯇꯧꯅꯕ ꯑꯩ ꯑꯗꯨꯝ 2016 17 ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯆꯠꯂꯦ ꯑꯩ Sunday every Sunday ꯈꯨꯗꯤꯡꯒꯤ ꯑꯩꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔ ꯃꯅꯨꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯆꯦꯝꯕꯔ ꯍꯣꯁꯄꯤꯇꯥꯜꯗ ꯗꯥ ꯀꯤꯔꯟ ꯍꯥꯏꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯇꯧꯋꯦ ꯃꯥꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ only 300 200 ꯁꯥꯏꯟꯇꯪ ꯂꯧꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ full body ꯍꯥꯏꯇꯥꯔꯦ ꯃꯅꯤꯡ ꯃꯃꯥꯡ ꯐꯖꯅ ꯃꯥꯁꯦ physiotherapist ꯑꯗꯨꯒꯨꯝꯕꯁꯨ ꯃꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯏꯕ ꯂꯩꯕꯅꯦ ꯃꯥꯁꯦ ꯑꯗꯨꯗ ꯆꯠꯂꯦ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯝ ꯇꯧꯕꯤ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯒ ꯑꯩꯒꯁꯦ ꯔꯤꯂꯦꯁꯟꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩ ꯁꯤ ꯅꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯑꯗꯨꯝ ꯐꯤꯛꯁ ꯇꯧꯕꯤꯕ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯃꯥꯁꯦ ꯍꯥꯏꯗꯤ ꯃꯁꯜꯁꯦ ꯍꯦꯟꯅ ꯃꯁꯛ ꯐꯖꯊꯣꯛꯄꯗꯧꯅ ꯇꯧꯋꯦꯕ ꯑꯥꯐꯇꯔ ꯃꯁꯥꯖ ꯇꯧꯔ ꯃꯇꯨꯡꯗꯗꯤ ꯃꯁꯜꯁꯤꯡ ꯔꯤꯂꯦꯛꯁ ꯇꯧꯔꯛꯄꯒꯤ ꯐ꯭ꯂꯦꯛꯁ ꯇꯧꯕ ꯍꯦꯟꯕ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯑꯦꯛꯁꯄꯥꯟꯁꯟ ꯆꯠꯄ ꯍꯦꯟꯕ ꯑꯗꯩ ꯃꯁꯜꯁꯤꯡꯁꯦ ꯃꯥꯒꯤ ꯔꯤꯀꯣꯕꯔꯤꯗꯣ ꯐꯖꯅ ꯐꯪꯉꯕꯅꯤꯅ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯔꯦꯁꯅꯦꯜ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯃꯁꯥꯖꯀꯨꯝꯕ ꯇꯧꯊꯣꯛꯄꯁꯦ ꯑꯩꯈꯣꯏꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯁꯥꯟꯅꯔꯤꯕ ꯑꯣꯔ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯄꯤꯄꯜꯅꯐꯧꯗ ꯇꯧꯕꯤꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯃꯁꯥꯖꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯐ꯭ꯔꯣꯝ ꯀꯣꯛ ꯃꯁꯥꯖ ꯇꯧꯕꯗ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯇꯥꯔꯦ ꯔꯤꯂꯦꯛꯁ ꯌꯥꯝ ꯐꯪꯉꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯒꯥꯏꯅꯦꯟꯗ꯭ꯔꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯑꯥꯎꯠꯀꯤ ꯃꯇꯥꯡꯗ ꯂꯥꯛꯄꯁꯦ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯁꯦ ꯀꯃꯥꯏꯅ ꯑꯣꯟꯕꯤ ꯂꯥꯏꯛ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅ ꯇ꯭ꯔꯦꯛ ꯇꯧꯕꯤ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯁꯦ ꯑꯩꯒꯤ ꯀꯩꯅꯣ ꯋꯥꯔꯛꯑꯥꯎꯠꯀꯨꯝꯕꯁꯦ ꯑꯩꯗꯤ ꯑꯩꯅ ꯃꯃꯥꯡꯒꯤ ꯍꯞꯇꯥꯗ ꯇꯧꯕꯁꯤꯗꯒꯤ ꯑꯩꯅ ꯁꯤꯒꯤ ꯍꯞꯇꯥꯁꯤꯗ ꯇꯧꯕꯁꯤꯗ ꯍꯦꯟꯅ ꯇꯧꯕ ꯉꯝꯕ ꯍꯥꯏꯗꯤ ꯁꯄꯣꯁ ꯏꯗꯔ ꯔꯦꯞꯁ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯋꯦꯠ ꯍꯥꯏꯇꯥꯔꯦ ꯁꯄꯣꯁ ꯑꯩꯅ ꯁꯤ ꯍꯞꯇꯥꯁꯤꯗ 140 kg ꯆꯦꯁ ꯕꯦꯟꯆ ꯄ꯭ꯔꯦꯁ ꯏꯜꯂꯦꯅ ꯈꯜꯂꯁꯦ ꯑꯩꯅ ꯏꯟꯕꯁꯤda 10 ꯏꯟꯕ ꯉꯝꯃꯦꯕ 10 ꯏꯟꯕꯁꯦ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯩꯅ ꯇꯧꯕꯗꯗꯤ 13 13ꯁꯦ ꯇꯧꯅꯕ ꯍꯣꯠꯅꯩꯕ ꯏꯗꯔ ꯉꯝꯗ꯭ꯔꯒꯅ ꯑꯩꯅ ꯁ꯭ꯄꯣꯇꯔ ꯑꯃ ꯌꯥꯎꯔꯒ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ 15ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ ꯍꯣꯠꯅꯕ ꯕꯥꯏ ꯍꯨꯛ ꯄ꯭ꯔꯦꯁꯔ ꯑꯃ ꯌꯥꯎꯔꯒ ꯏꯁꯥꯗꯒꯤ ꯇꯧꯗ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯒꯨꯝꯕ ꯍꯥꯏꯗꯤ ꯃꯇꯥꯡꯗꯁꯨ ꯗ꯭ꯔꯣꯞ ꯁꯦꯠꯀꯨꯝꯕ ꯁꯨꯄꯔ ꯁꯦꯠꯀꯨꯝꯕ ꯌꯥꯎꯋꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯇ꯭ꯔꯦꯛꯀꯤꯡ ꯇꯧꯕꯁꯦ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯁ꯭ꯇꯔꯦꯡ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯑꯗꯨꯗ ꯑꯣꯏꯅ ꯌꯦꯡꯉꯦ ꯄ꯭ꯂꯁ ꯑꯩꯒꯤ ꯕꯣꯗꯤ ꯁꯦꯞꯇꯁꯨ ꯌꯦꯡꯕꯕꯨꯗꯤ ꯗꯥꯏꯇꯤꯡ ꯇꯧꯕ ꯀꯥꯟꯗ ꯑꯩꯒꯤ ꯁꯄꯣꯁ ꯃꯁꯜꯁꯦ ꯍꯦꯟꯅ ꯁ꯭ꯀꯤꯟ ꯄꯥꯊꯔꯛꯑꯦꯒꯨꯝꯕ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯦ ꯑꯩꯈꯣꯏ ꯑꯦꯕꯗꯣꯃꯦꯟ ꯑꯦꯔꯤꯌꯥꯗ ꯍꯥꯏꯐꯦꯠ ꯁ꯭ꯀꯤꯟ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯂꯀꯥꯟꯗ ꯃꯥꯒꯤ ꯁ꯭ꯀꯤꯟꯗꯨ ꯌꯦꯡꯉꯒ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯏꯐꯦꯛ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯝꯒꯗ꯭ꯔꯥ ꯀꯥꯏꯅꯒꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯈꯟꯖꯕ ꯂꯥꯏꯛ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯒꯤ ꯃꯁꯜꯁꯤꯡꯁꯦ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯅꯧꯔꯤꯕꯅꯤꯅꯀꯣ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯗꯨꯝ ꯌꯥꯝ ꯁꯣꯛꯆꯟꯗ꯭ꯔꯤꯕ ꯑꯗꯣ ꯑꯍꯟ ꯑꯣꯏꯔꯛꯑꯀꯥꯟꯗꯗꯤ ꯃꯥꯒꯤ ꯁꯥꯏꯠ ꯏꯐꯦꯛꯁꯦ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯈꯟꯖꯩ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯗꯒ ꯍꯥꯏꯔꯒ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯃꯤꯁꯦ ꯁꯨꯝ ꯆꯦꯜꯂꯒ ꯁꯨꯝ ꯁꯥꯟꯅꯕ ꯑꯍꯟ ꯑꯣꯏꯔꯛꯑꯀꯥꯟꯗꯗꯤ ꯃꯈ꯭ꯋꯥꯡꯒꯨꯝꯕꯗ ꯑꯣꯏꯅ ꯁꯥꯏꯠ ꯏꯐꯦꯛ ꯂꯩꯔꯛꯄ ꯂꯥꯏꯛ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯕ ꯃꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯣꯒꯨꯝꯕꯗ ꯑꯣꯏꯅ ꯁꯥꯏꯠ ꯏꯐꯦꯛ ꯂꯩꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤꯗꯗꯤ ꯀꯔꯝꯕꯗ ꯁꯥꯏꯠ ꯏꯐꯦꯛꯁꯦ ꯂꯥꯛꯀꯜꯂꯦ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯑꯀꯥꯟꯗ ꯇꯁꯦꯡꯅ ꯃꯥꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯥꯏꯠ ꯏꯐꯦꯛꯁꯦ ꯏꯐ ꯀꯩꯒꯨꯝꯕ ꯃꯥꯅ ꯐꯖꯅ ꯀꯣꯆ ꯑꯃ ꯅꯦꯛꯑꯒ ꯁꯥꯟꯅꯕꯤꯔꯕ ꯃꯥꯒꯤ ꯄꯣꯆꯔꯁꯦ ꯆꯨꯝꯕꯤꯔꯕ ꯑꯩꯈꯣꯏ ꯁꯥꯟꯅꯔꯤꯕ ꯃꯑꯣꯡꯁꯦ ꯃꯥꯅ ꯌꯥꯝꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯠꯀꯨꯝꯕ ꯇꯧꯗꯕꯤꯗ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯥꯟꯅꯕꯤꯔꯒꯗꯤ ꯇꯁꯦꯡꯅ ꯍꯦꯟꯅꯕꯨ ꯍꯥꯏꯗꯤ ꯑꯍꯟ ꯑꯣꯏꯔꯒꯅ ꯍꯦꯟꯅ ꯃꯁꯜꯁꯦ ꯀꯟꯈꯠꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯗꯤ ꯑꯥꯐꯇꯔ 30 years ꯑꯩꯈꯣꯏꯒꯤ ꯃꯁꯜꯁꯦ ꯑꯩꯈꯣꯏ ꯁꯥꯏꯟꯇꯤꯐꯤꯛ ꯑꯩꯈꯣꯏꯒꯤ ꯔꯤꯁꯔꯁ ꯑꯃꯗ ꯁꯨꯝ ꯊꯦꯡꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯁꯜ ꯗꯦꯟꯁꯤꯇꯤ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯍꯟꯊꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯏꯐ ꯀꯩꯒꯨꯝꯕ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯤꯔꯒꯗꯤ ꯍꯦꯟꯅ ꯐꯒꯠꯂꯛꯄ ꯑꯩꯈꯣꯏ ꯍꯦꯟꯅ ꯅꯍꯥ ꯑꯣꯏꯔꯛꯄ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯖꯤꯝꯗꯁꯨ ꯂꯥꯛꯄ ꯃꯌꯥꯝꯁꯨ ꯑꯩ ꯊꯦꯡꯅꯔꯦ ꯍꯥꯏꯗꯤ ꯃꯤꯁꯦ ꯑꯔꯥꯎꯟ 40-50 ꯑꯗꯨꯒꯨꯝꯕꯒꯤ ꯑꯦꯖꯇꯤ ꯑꯣꯏꯕ ꯑꯗꯨ ꯃꯁꯛꯇꯤ ꯑꯗꯨꯝ 30-35 ꯑꯗꯨꯃꯥꯏꯅ ꯃꯥꯜ ꯂꯩꯕ ꯍꯥꯏꯗꯤ ꯑꯦꯞꯁꯀ ꯊꯣꯛꯑꯒ ꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯗꯥꯏꯠ ꯍꯥꯏꯗꯤ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏ ꯌꯦꯟ ꯌꯦꯔꯨꯝ ꯉꯥ ꯍꯥꯏꯅꯒꯨꯝꯕ ꯆꯥꯕꯤꯕ ꯁꯄ꯭ꯂꯤꯃꯦꯟ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕꯗ ꯌꯥꯝꯅ ꯄꯦꯀꯦꯖ ꯑꯣꯏꯕ ꯄꯣꯠꯇ ꯌꯥꯝꯅ ꯐꯣꯀꯁ ꯇꯧꯗꯕ ꯑꯗꯒꯤ ꯐꯖꯅ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯔꯣ ꯅꯦꯆꯔꯦꯜ ꯗꯥꯏꯠ ꯑꯗꯣꯝꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯔꯒ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯑꯃ ꯑꯣꯏꯅ ꯍꯤꯡꯕ ꯃꯤꯁꯨ ꯑꯩ ꯊꯦꯡꯅꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯩꯁꯨ ꯁꯤꯗꯤ ꯃꯤꯗ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯊꯝꯖꯒꯦ ꯑꯗꯣ ꯀꯩꯁꯨ ꯁꯥꯏꯠ ꯏꯐꯦꯛꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯇꯧꯔꯒ ꯁꯥꯏꯠ ꯏꯐꯦꯛ ꯂꯩꯕꯁꯦ ꯏꯐ ꯃꯥꯁꯦ ꯅꯣꯂꯦꯖ ꯂꯩꯇ꯭ꯔꯒꯗꯤ ꯑꯣꯔ ꯏꯗꯔ ꯃꯥꯁꯦ ꯔꯣꯡ ꯗ꯭ꯔꯤꯕꯟ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯥꯏꯠ ꯏꯐꯦꯛꯁꯦ ꯂꯩꯅꯤ ꯑꯗꯣ ꯏꯐ ꯀꯩꯒꯨꯝꯕ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯐꯖꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯁꯔꯇꯤꯐꯥꯏꯠ ꯑꯣꯏꯔꯕ ꯀꯣꯆ ꯑꯃ ꯅꯦꯛꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯗꯥꯏꯇꯤꯁꯤꯌꯟ ꯑꯗꯒꯤ ꯗꯣꯛꯇꯔꯒ ꯐꯖꯅ ꯇꯥꯟꯅꯔꯒ ꯇꯧꯕꯤꯔꯒꯗꯤ ꯍꯥꯏꯗꯤ ꯖꯤꯝꯁꯦ ꯌꯥꯝꯅ
ꯁꯥꯟꯅꯕꯗ ꯑꯩꯈꯣꯏ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯦ ꯌꯥꯝꯅ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯤ ꯑꯃ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯇꯧꯅꯤꯡꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯍꯦꯛꯇ ꯖꯤꯝꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯗꯨꯝ ꯋꯥꯔꯛꯑꯥꯎꯠ ꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯀꯟꯁꯤꯁꯇꯦꯟ ꯋꯥꯔꯛꯑꯥꯎꯠ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯁꯤ ꯃꯇꯥꯡꯁꯦ ꯃꯤ ꯑꯃ ꯍꯦꯛꯇ ꯂꯥꯛꯑꯒ ꯇꯧꯕꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇꯗꯤ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯔꯛꯑꯥꯎꯠ ꯁꯦꯗ꯭ꯌꯨꯜ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯆꯥꯅꯕ ꯃꯥꯒꯤ ꯒꯣꯜꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯁꯇꯃꯥꯏꯁ ꯇꯧꯕꯤꯔꯒ ꯀꯩ ꯆꯥꯒꯗꯕꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯣ ꯃꯥꯒꯤ ꯅꯣꯡꯃꯗ ꯆꯥꯒꯗꯕ ꯑꯩꯈꯣꯏꯒꯤ ꯀꯦꯂꯣꯔꯤꯁ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯥꯏꯀ꯭ꯔꯣꯁ ꯁꯤ ꯃꯌꯥꯝꯁꯦ ꯐꯖꯅ ꯅꯣꯡꯃꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯀꯌꯥꯝ ꯆꯥꯕ ꯑꯗꯒꯤ ꯌꯦꯟ ꯌꯦꯔꯨꯝ ꯉꯥ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯆꯥꯅꯕ ꯃꯥꯅ ꯏꯐ ꯀꯩꯒꯨꯝꯕ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯑꯍꯥꯟꯕ ꯊꯝꯖꯈꯤꯕꯗꯣ ꯍꯥꯏꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯁꯔꯇꯤꯐꯥꯏꯠ ꯑꯣꯏꯔꯕ ꯀꯣꯆ ꯑꯣꯔ ꯗꯥꯏꯇꯤꯁꯤꯌꯟ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯇꯧꯕꯤꯔꯒꯗꯤ ꯃꯥꯒꯤ ꯆꯥꯅꯕ ꯃꯥꯁꯦ ꯀꯩꯒꯨꯝꯕ ꯑꯦꯂꯔꯖꯤꯛ ꯑꯣꯏꯔ ꯐꯨꯗ ꯑꯦꯂꯔꯖꯤꯛ ꯑꯣꯏꯔꯝꯃꯦꯅ ꯈꯜꯂꯁꯤ ꯁꯝ ꯁꯔꯇꯦꯟ ꯑꯃꯗ ꯑꯗꯨꯗꯤ ꯃꯥ ꯍꯧꯖꯤꯛꯀꯤ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯃꯥ ꯌꯨꯔꯤꯛ ꯑꯦꯁꯤड ꯋꯥꯡꯉꯝꯃꯦꯅ ꯈꯜꯂꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥ ꯄ꯭ꯔꯣꯇꯤꯟꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯌꯥꯝꯅ ꯋꯥꯡꯕ ꯑꯗꯨꯒꯨꯝꯕ ꯄꯤꯖꯕ ꯑꯃꯨꯛ ꯌꯥꯔꯣꯏꯗꯅ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯑꯗꯨꯅ ꯃꯥꯒꯤ ꯍꯦꯜꯊ ꯍꯤꯁꯇ꯭ꯔꯤꯁꯦ ꯌꯦꯡꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯇꯧꯕꯤꯔꯒꯗꯤ ꯃꯥꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯇꯥꯔꯒꯦꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯏꯗꯔ ꯃꯥꯁꯦ ꯐꯤꯠꯅꯦꯁ ꯑꯣꯏꯅ ꯁꯨꯝ ꯂꯩꯕ ꯄꯥꯝꯃꯦ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯊꯣꯛꯄ ꯄꯥꯝꯃꯦ ꯍꯥꯏꯔꯁꯨ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯁ꯭ꯂꯤꯝ ꯑꯣꯏꯅ ꯂꯩꯅꯤꯡꯕ ꯄꯥꯝꯃꯦ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯔꯦꯡ ꯑꯣꯏꯅ ꯗꯦꯕꯂꯞ ꯇꯧꯕ ꯄꯥꯝꯃꯦ ꯍꯥꯏꯔꯁꯨ ꯍꯧꯖꯤꯛꯁꯦ ꯑꯗꯨꯃꯥꯏꯅ ꯀꯩꯒꯨꯝꯕ ꯐꯖꯅ ꯇ꯭ꯔꯦꯛ ꯇꯧꯕꯤꯔ ꯇꯧ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯕꯤꯒꯤꯅꯔ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯔꯤꯖꯜ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯗꯥꯏꯠ ꯑꯦꯟ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯑꯗꯨꯒ ꯁꯄ꯭ꯂꯤꯃꯦꯟꯒꯤ ꯃꯇꯥꯡ ꯂꯥꯛꯆꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯗꯥꯏꯠꯁꯦ ꯀꯃꯥꯏꯅ ꯗꯦꯂꯤ ꯗꯥꯏꯠꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯆꯥꯔꯕꯅꯤꯅꯀꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯁꯤ ꯃꯇꯥꯡꯁꯤꯗ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯇꯥꯔꯒꯦꯠ ꯑꯃ ꯁꯦꯠ ꯇꯧꯔꯒ ꯁꯥꯟꯅꯕꯅꯤꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯣꯆꯇꯨꯅ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯕ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯀꯦꯂꯣꯔꯤꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯄꯤꯕꯤꯔꯛꯑꯦ ꯍꯥꯏꯗꯤ 100+ ꯑꯩꯒꯤ ꯁꯥꯟꯅꯗꯣꯏꯅꯤꯅ ꯁꯄꯣꯁ 100 kg ꯁꯥꯟꯅꯗꯣꯏꯅꯤꯅ ꯑꯩꯒꯤ ꯑꯗꯨꯒꯤ ꯃꯁꯜ ꯃꯥꯁ ꯃꯦꯟꯇꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯀꯥꯔꯕꯁ ꯑꯗꯨ ꯄ꯭ꯔꯣꯇꯤꯟ ꯑꯗꯨ ꯐꯦꯠꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯣ ꯑꯩꯒꯤ equal amount of ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯦꯄꯔꯦꯠ ꯑꯩꯒꯤ ꯕꯣꯗꯤꯅ ꯗꯥꯏꯖꯦꯁ ꯇꯧꯒꯗꯕ ꯉꯝꯒꯗꯕꯒꯤ ꯆꯥꯡꯗ ꯑꯗꯨꯃꯥꯏꯅ ꯁꯦꯄꯔꯦꯠ ꯇꯧꯕꯤꯔꯒ 6 ꯃꯤꯜꯁꯦ ꯑꯗꯨꯃꯥꯏꯅ ꯊꯝꯃꯒ ꯑꯗꯨꯃꯥꯏꯅ ꯕꯦꯂꯦꯟꯁ ꯑꯣꯏꯕ ꯃꯑꯣꯡ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯁꯦ BMI ꯑꯣꯟ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠ ꯄꯔꯁꯟ ꯑꯣꯏꯇꯥꯔꯦ ꯑꯩ BMIꯗꯤ ꯌꯥꯝ ꯊꯤꯅ ꯑꯣꯚꯔꯅꯦꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯁ꯭ꯄꯣꯔꯠ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯟ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯁꯤꯒꯤ ꯁ꯭ꯇꯦꯠꯁꯤꯗꯗꯤ ꯏꯐ ꯀꯝꯄꯤꯇꯤꯇꯤভ ꯑꯣꯏꯔꯣꯏꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯕꯒꯤꯗꯤ ꯑꯩ ꯁꯖꯦꯁ ꯇꯧꯅꯤꯡꯗꯦ ꯑꯗꯨꯒ ꯏꯐ ꯀꯩꯒꯨꯝꯕ ꯃꯤꯒꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯑꯩꯈꯣꯏ ꯐꯤꯠꯅꯦꯁꯀꯤ ꯂꯥꯏꯟꯗ ꯁꯥꯟꯅꯕ ꯑꯣꯏꯇꯥꯔꯦ ꯃꯥꯒꯤ BMI ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯍꯌꯦꯡꯋꯥꯏ ꯑꯗꯨꯝ ꯆꯍꯤꯁꯦ ꯔꯤꯇꯥꯌꯔ ꯇꯧꯔꯀꯥꯟꯗꯗꯤ ꯍꯧꯖꯤꯛꯀꯤ BMI ꯑꯩꯒꯤ ꯑꯣꯏꯕ ꯕꯣꯗꯤ ꯋꯦꯠ ꯁꯄꯣꯁ ꯑꯩ 5.9ꯅꯤ 5.9 ꯋꯥꯡꯕꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕ ꯕꯣꯗꯤ ꯋꯦꯠ BMIꯒꯤ ꯔꯦꯟꯖ ꯍꯥꯏꯇꯥꯔꯒꯗꯤ 75-80 ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯔꯦꯟꯖꯇ ꯁꯨꯃꯥꯏꯅ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗꯗꯤ ꯁꯤꯒꯤ ꯔꯦꯟꯖꯇ ꯊꯝꯕꯤꯔꯒ ꯑꯗꯨꯝ ꯃꯁꯜꯗꯤ ꯑꯗꯨꯝ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯕꯣꯗꯤ ꯕꯤꯜꯗꯤꯡꯗꯤ ꯍꯥꯏꯗꯤ ꯖꯤꯝꯗꯤ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯗꯥꯏꯠꯁꯤꯁꯨ ꯗꯥꯏꯠꯇ ꯂꯣꯏꯅꯃꯛ ꯄꯣꯜꯂꯦꯕ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯅ ꯅꯣꯡꯃꯗ ꯀꯌꯥꯝ ꯆꯥꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯕꯣꯗꯤ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯛꯀꯗꯣꯏꯅꯤ ꯁꯥꯟꯅꯕꯁꯤꯗꯤ ꯖꯁ ꯑꯩꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯨꯅꯦꯕ ꯃꯁꯜꯁꯦ ꯁꯗꯟ ꯁꯣꯛ ꯄꯤꯔꯒ ꯃꯉꯣꯟꯗ ꯁ꯭ꯇꯤꯃꯨꯂꯦꯁꯟ ꯄꯤꯔꯒ ꯃꯁꯜꯁꯤꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯆꯥꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯃꯥꯒꯤ ꯁ꯭ꯇꯔꯦꯡ ꯑꯩꯈꯣꯏ ꯑꯗꯨꯝꯅꯁꯨ ꯄꯣꯜꯂꯦ ꯃꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯁꯜ ꯂꯣꯠꯇꯣ ꯄꯤꯕ ꯉꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯃꯤꯁꯦ ꯑꯄꯥꯕ ꯁꯄꯣꯁ 75-80 kgꯒꯤ ꯑꯄꯥꯕ ꯃꯤꯗꯨꯒꯤ ꯑꯗꯨꯒꯤ ꯗꯥꯏꯠ ꯆꯥꯔꯠ ꯑꯃ ꯁꯦꯝꯃꯒ ꯃꯥꯒꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯍꯟꯊꯍꯟꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯗꯦꯛꯁꯇꯔ ꯖꯦꯛꯁꯟ ꯀꯥꯏꯅ ꯍꯥꯟꯅ ꯃꯥꯁꯦ ꯃꯤꯁꯇꯔ ꯑꯣꯂꯤꯝꯄꯤꯌꯥ 2008ꯗ ꯁꯨꯃꯥꯏꯅ ꯇꯥꯈꯤꯕꯅꯦ ꯃꯥꯁꯦ ꯍꯧꯖꯤꯛꯁꯦ ꯍꯥꯟꯅ ꯃꯥꯁꯨ ꯁꯨꯃꯥꯏꯅ 120-110 ꯁꯨꯃꯥꯏꯅ ꯄ꯭ꯂꯁ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯋꯦꯠꯁꯦ 70-75 ꯁꯨꯃꯥꯏꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯑꯗꯨꯝ 40+-45+ ꯃꯌꯥꯝ ꯌꯥꯝ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯌꯦꯕ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯕ ꯑꯣꯀꯦ ꯑꯗꯨꯒ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯂꯦꯟꯁ ꯇꯧꯕꯁꯦ ꯁꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯂꯥꯛꯆꯒꯦ ꯒꯥꯏꯅꯦꯟꯗ꯭ꯔꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯗꯔ ꯑꯦꯁꯄꯦꯛ ꯍꯥꯏꯕ ꯇꯥꯔꯦ ꯁꯣꯁꯤꯌꯦꯜ ꯂꯥꯏꯐꯁꯦ ꯀꯃꯥꯏꯅ ꯕꯦꯂꯦꯟꯁ ꯇꯧꯕꯤꯔꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜꯁꯦ ꯑꯗꯨꯝ ꯑꯩꯗꯤ ꯑꯌꯨꯛ ꯍꯧꯒꯠꯄꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀꯩꯅꯣ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯗꯥꯏꯠꯁꯦ ꯂꯣꯏꯅꯃꯛ ꯁꯦꯝꯗꯣꯛꯑꯦ ꯁꯦꯝꯗꯣꯛꯑꯒ ꯈ꯭ꯋꯥꯏ ꯃꯦꯟ ꯏꯝꯄꯣꯔꯇꯦꯟꯇꯤ ꯗꯥꯏꯠꯁꯤꯅꯤꯅ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯆꯥꯗ ꯌꯥꯗꯕ ꯄꯣꯠꯁꯤꯅꯦꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯅ 6 ꯃꯤꯜꯁꯦ ꯑꯌꯨꯛꯇ ꯑꯩ ꯊꯕꯛ ꯆꯠꯂꯝꯗꯥꯏꯒꯨꯝꯕ ꯑꯣꯐꯤꯁꯀꯨꯝꯕ ꯆꯠꯂꯝꯗꯥꯏꯁꯤꯗ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯑꯒ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯒꯤ ꯑꯩꯒꯤ ꯊꯕꯛ ꯇꯧꯔꯝꯗꯥꯏ ꯉꯁꯤꯁꯦ ꯀꯩꯅꯣꯝꯃ ꯁꯨꯝ ꯃꯄꯥꯟ ꯆꯠꯇꯣꯔꯦꯕꯨ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯏꯗꯔ ꯐꯣꯇꯣꯁꯨꯠ ꯑꯣꯔ ꯑꯦꯅꯤꯊꯤꯡ ꯑꯩ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯔꯦꯅ ꯍꯥꯏꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯗꯥꯏꯠꯁꯦ ꯁꯨꯃꯥꯏꯅ ꯐꯖꯅ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯄꯒ ꯁꯦꯝꯗꯣꯛꯑꯦ ꯁꯦꯝꯗꯣꯛꯑꯒ ꯑꯩ ꯋꯦꯠ ꯇꯧꯔꯒ ꯇꯤꯐꯤꯟꯁꯤꯗ ꯊꯝꯃꯦ ꯍꯥꯏꯗꯤ
ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯄ꯭ꯔꯣꯇꯤꯟ ꯑꯁꯨꯛ ꯌꯦꯔꯨꯝ ꯑꯁꯨꯛ ꯑꯗꯒꯤ ꯇꯤꯐꯤꯟ ꯋꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔ ꯊꯝꯗꯣꯛꯑꯦ ꯑꯗꯨꯒ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯃꯦꯅꯦꯖ ꯇꯧꯅꯕ ꯍꯣꯠꯅꯩ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯒꯤꯁꯦ Okay, I'm going to say mathangse akhoi mindset aduga philosophy gi matang da khitang changjinjarake aduga long term goal ama oinaba focus se kamain thambiri long term akhoi ai hujiki ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯃꯤꯁꯇꯔ ꯑꯣꯂꯤꯝꯄꯤꯌꯥ ꯁꯤꯅꯤꯅꯦ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯗꯨ ꯂꯩꯔꯝꯃꯤꯁꯦ ꯑꯩ ꯑꯍꯥꯟꯕꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯁꯨ ꯑꯩ ꯇꯝꯖꯒꯦꯕ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯖꯥ ꯒꯣꯖꯦꯟ ꯃꯅꯥꯛꯁꯤ ꯆꯠꯄꯁꯦ ꯀꯩꯅꯣ ꯅꯤꯡꯉꯣꯝꯊꯣꯛꯑ ꯆꯠꯄꯁꯤꯗ ꯑꯣꯖꯥꯁꯤꯅ ꯍꯪꯉꯦ ꯅꯪ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯗ ꯀꯩꯗꯧ ꯄꯥꯝꯃꯦ ꯍꯥꯏ ꯃꯤꯁꯇꯔ ꯑꯣꯂꯤꯝꯄꯤꯌꯥꯗꯣ ꯑꯩ ꯑꯝꯇꯪ ꯔꯦꯀꯣꯔꯗ ꯊꯨꯒꯥꯏꯒꯦ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯣ ꯑꯣꯖꯥꯁꯤꯅ ꯑꯩꯁꯦ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯑꯩ ꯑꯩꯈꯣꯏ ꯖꯤꯝꯗ ꯁ꯭ꯇꯥꯔ ꯑꯃ ꯂꯥꯛꯑꯦꯍꯦ ꯃꯤꯁꯇꯔ ꯑꯣꯂꯤꯝꯄꯤꯌꯥ ꯑꯃ ꯂꯥꯛꯑꯦꯍꯦ ꯑꯗꯨꯃꯥꯏꯅ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯇꯧꯕꯤꯈꯤꯕ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯁꯦ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯂꯝꯕꯤꯁꯤꯗ ꯍꯧꯖꯤꯛ ꯃꯤꯁꯇꯔ ꯑꯣꯂꯤꯝꯄꯤꯌꯥꯒꯤ ꯂꯝꯕꯤꯁꯦ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯑꯗꯨꯗꯒꯤ ꯃꯤꯁꯇꯔ ꯑꯦꯁꯤꯌꯥ ꯃꯤꯁꯇꯔ ꯋꯥꯔꯜ ꯁꯤ ꯃꯌꯥꯝꯁꯦ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯊꯦꯡꯅꯩꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯒꯣꯜꯗꯨꯗꯤ ꯍꯧꯖꯤꯛꯐꯥꯎ ꯐꯪꯗ꯭ꯔꯤꯕꯅꯤ나 ꯑꯗꯨꯗ ꯁꯦꯠ ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯃꯦꯕ ꯃꯤꯁꯇꯔ ꯑꯣꯂꯤꯝꯄꯤꯌꯥ ꯑꯩ ꯁꯤꯒꯤ ꯑꯗꯨꯅ ꯍꯟꯗꯛ ꯆꯠꯆꯔꯨꯕꯁꯤꯁꯨ ꯑꯩꯉꯣꯟꯗ ꯑꯋꯥꯠꯄ ꯑꯗꯨꯝ ꯂꯩ ꯑꯩ ꯁꯦꯀꯦꯟ ꯇꯥꯕꯗ ꯑꯗꯨꯝ ꯑꯩ ꯄꯦꯟꯊꯣꯛꯆꯩꯕ ꯍꯥꯏꯗꯤ ꯀꯩꯅꯣꯗꯤ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯌꯥꯝ ꯆꯍꯤꯁꯨ ꯌꯥꯝꯖꯜꯂꯛꯑꯕꯅꯤꯅ ꯍꯥꯏꯗꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯇꯧꯔꯤꯁे 2015ꯗꯒꯤ ꯍꯥꯏꯔꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ 9 years ꯃꯨꯛ ꯁꯨꯖꯜꯂꯛꯑꯦ ꯍꯥꯏꯗꯤ ꯀꯝꯄꯤꯇꯤꯇꯤꯚꯇ ꯂꯩꯖꯔꯛꯏꯁꯦ ꯑꯗꯨꯅ ꯁꯨꯝ ꯌꯥꯝꯖꯜꯂꯛꯑꯕꯅꯤꯅ ꯑꯩ ꯃꯤꯁꯇꯔ ꯑꯣꯂꯤꯝꯄꯤꯌꯥꯗꯨꯗ ꯌꯧꯒꯦꯅ ꯈꯟꯕꯅꯤꯅ ꯑꯩ ꯃꯁꯜ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨꯝ ꯑꯣꯏꯅ ꯑꯩꯁꯦ ꯐꯣꯀꯁ ꯇꯧꯔꯦ ꯑꯩ ꯕꯦꯛꯁꯦ ꯈꯔ ꯋꯥꯠꯂꯦ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯗꯦꯜꯁꯦ ꯑꯩꯒꯤ ꯕꯣꯗꯤ ꯄꯥꯔꯠ ꯑꯁꯤ ꯋꯥꯠꯂꯦ ꯑꯩ ꯁꯤꯁꯦ ꯗꯦꯕꯂꯞ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯈꯜꯂꯦ ꯁꯤ ꯋꯥꯠꯄꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯁꯦꯀꯦꯟ ꯇꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯑꯦ ꯃꯤ ꯃꯌꯥꯝꯅꯕꯨꯗꯤ ꯑꯩꯅ ꯍꯦꯜꯂꯦ ꯐꯥꯔꯁ ꯇꯥꯏꯗꯗꯤ ꯅꯪꯅ ꯌꯥꯝ ꯍꯦꯜꯂꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯋꯥꯟ ꯁꯥꯏꯗꯦꯗ ꯏꯚꯟ ꯑꯩ ꯀꯣꯆꯇꯕꯨ ꯍꯥꯏꯔꯁꯨ ꯑꯩ ꯑꯗꯨꯃꯥꯏꯅ ꯑꯗꯣꯝꯗ ꯑꯣꯏꯅ ꯈꯟꯗꯦ ꯑꯩ ꯀꯣꯆꯇ ꯍꯥꯏ ꯑꯩꯁꯦ ꯕꯦꯛ ꯈꯔ ꯋꯥꯠꯂꯦ ꯁꯨꯃꯥꯏꯅ ꯑꯩ ꯑꯣꯂꯤꯝꯄꯤꯌꯥ ꯂꯦꯚꯦꯜꯗꯣ ꯌꯧꯗꯣꯏꯅꯤꯅ ꯁꯨꯃꯥꯏꯅ ꯕꯣꯗꯤ ꯋꯦꯠꯇꯣ ꯁꯨꯃꯥꯏꯅꯁꯨ ꯈꯔ ꯃꯁꯜ ꯀ꯭ꯋꯥꯂꯤꯇꯤꯕꯨꯗꯤ ꯂꯥꯛꯆꯔꯒꯁꯨ ꯑꯩ ꯁꯤ ꯃꯁꯜꯁꯦ ꯋꯥꯠꯂꯦ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯑꯒ ꯑꯣꯏꯅ ꯑꯗꯨꯗ ꯑꯣꯏꯅ ꯁꯦꯠ ꯇꯧꯋꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯃꯥꯏꯅ ꯆꯪꯁꯤꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯀ꯭ꯔꯤꯇꯤꯁꯤꯖꯝꯁꯤꯗꯤ ꯌꯥꯎꯗꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯕꯣꯠ ꯄꯣꯖꯤꯇꯤꯚ ꯑꯦꯟ ꯅꯦꯒꯦꯇꯤꯚ ꯁꯤꯁꯦ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯕꯤꯔꯤ ꯑꯗꯨꯝ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯝ ꯌꯥꯎꯋꯦ ꯀ꯭ꯔꯤꯇꯤꯁꯤꯖꯝꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯩ ꯑꯗꯨꯝ ꯈꯟꯗꯣꯛꯑꯦ ꯑꯗꯨꯝ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩ ꯑꯐꯥꯎꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯀ꯭ꯔꯤꯇꯤꯁꯤꯖꯝꯁꯦ ꯑꯗꯨꯝ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤ ꯋꯥꯟ ꯑꯗꯨꯝ ꯃꯤ ꯑꯐꯥꯎꯕ ꯀꯩꯁꯦ ꯑꯗꯨꯝ ꯊꯦꯡꯅꯕꯅꯤꯅ ꯑꯩꯁꯨ ꯈꯔꯒ ꯑꯗꯨꯝ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯍꯧꯔ ꯃꯥꯜꯂꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯑꯦ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯑꯒ ꯍꯧꯖꯤꯛꯀꯤ ꯒꯣꯜꯁꯤꯗ ꯑꯩ ꯑꯗꯨꯝ ꯁꯦꯠ ꯇꯧꯕꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩ ꯍꯧꯖꯤꯛ ꯃꯦꯟ ꯇꯥꯔꯒꯦꯠ ꯑꯩ ꯍꯧꯖꯤꯛ ꯃꯦꯟ ꯇꯥꯔꯒꯦꯠꯇꯣ ꯉꯁꯥꯏꯒꯤ ꯑꯃ ꯕꯦꯛꯀ ꯗꯦꯜꯒ ꯈꯔ ꯑꯩ ꯋꯥꯠꯂꯦ ꯁꯨꯃꯥꯏꯅ ꯑꯩ ꯁꯤ ꯃꯁꯜꯁꯦ ꯑꯩ ꯍꯟꯗꯛ ꯈꯔ ꯐꯣꯀꯁ ꯇꯧꯒꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯃꯣꯟꯁꯇꯔ ꯑꯣꯏꯕ ꯕꯦꯛ ꯑꯗꯒꯤ ꯃꯣꯟꯁꯇꯔ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯗꯦꯜꯁꯦ ꯍꯥꯞꯀꯦꯅ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯑꯗꯣꯝꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯔꯦ ꯍꯥꯏꯗꯤ ꯅꯣꯡ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯤꯁꯦ ꯍꯦꯟꯒꯠꯇꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯃꯥꯏꯅ ꯁꯥꯟꯅꯁꯤꯒꯦ ꯑꯗꯒꯤ ꯗꯥꯏꯠꯁꯦ ꯍꯟꯗꯛꯁꯤꯒꯤ ꯀꯩꯒꯨꯝꯕ ꯍꯧ ꯇꯥꯔꯒ ꯀꯩꯅꯣ ꯇꯧ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯁꯦ ꯅꯣꯡꯃꯒꯤ ꯗꯥꯏꯠ ꯆꯥꯔꯠꯁꯤꯅ ꯀꯃꯥꯏꯅ ꯁꯦꯝꯕ ꯑꯗꯨꯃꯥꯏꯅ ꯀꯣꯆ ꯑꯣꯏꯅ ꯇꯥꯟꯅꯔꯒ ꯑꯗꯣꯝꯗ ꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯐꯣꯀꯁ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯤꯒꯤꯅꯔꯁꯤꯡꯁꯤꯗ ꯍꯥꯏꯗꯤ ꯍꯧꯔꯛꯏꯕ ꯅꯍꯥ ꯀꯥꯡꯕꯨꯁꯤꯡꯁꯤꯗꯀꯣ ꯀꯔꯤ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯅꯤꯡꯉꯤ ꯕꯤꯒꯤꯅꯔꯁ ꯑꯩꯅ ꯃꯣꯏꯗ ꯇꯁꯦꯡꯅ ꯑꯦꯗꯚꯥꯏꯁ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯉꯁꯥꯏ ꯑꯍꯥꯟꯕ ꯍꯥꯏꯖꯈꯤꯕ ꯀꯣꯆ ꯑꯃꯒꯤ ꯃꯈꯥꯗ ꯑꯣꯖꯥ ꯒꯨꯔꯨꯕꯨ ꯍꯧꯔꯛꯐꯝꯕꯨ ꯃꯁꯛ ꯈꯪꯕꯤꯌꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕꯅ ꯑꯅꯧꯕ ꯅꯍꯥ ꯃꯌꯥꯝꯁꯦ ꯖꯤꯝꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯕꯅꯤꯅ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯗꯤ ꯖꯤꯝꯁꯦ ꯍꯥꯏꯅ ꯀꯃꯔꯁꯤꯌꯦꯜ ꯑꯣꯏꯕꯁꯦ ꯀꯌꯥꯝ ꯂꯩꯔꯝꯈꯤꯗꯦ ꯍꯧꯖꯤꯛꯇꯤ ꯖꯤꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯤ ꯊꯣꯡꯒꯥꯟ ꯈꯨꯗꯤꯡ ꯑꯗꯒꯤꯗꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯆꯠꯂꯨꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯌꯥꯝ ꯅꯛꯅ ꯔꯦꯗꯤꯌꯁ ꯑꯃꯗ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯣꯖꯥ ꯒꯨꯔꯨ ꯑꯗꯨꯗꯣ ꯃꯥꯒꯤ ꯐꯅꯌꯥꯝ ꯇ꯭ꯔꯦꯅꯔ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨꯕꯨ ꯍꯧꯔꯛꯐꯝ ꯃꯁꯛ ꯈꯪꯕꯤꯕ ꯑꯣꯖꯥ ꯒꯨꯔꯨꯕꯨ ꯅꯣꯂꯨꯛꯅ ꯆꯠꯄ ꯑꯁꯤꯁꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯣꯏꯕꯁꯦ ꯗꯤꯁꯤꯄ꯭ꯂꯤꯟꯒꯤ ꯑꯣꯏꯕꯁꯦ ꯈꯤꯇꯪ ꯍꯟꯊꯔꯛꯄꯗꯧꯅ ꯇꯧꯋꯦ ꯑꯩꯅ ꯁꯨꯝ ꯑꯅꯧꯕ ꯍꯧꯒꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯁꯥꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯈꯔ ꯂꯩꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯇꯩꯗꯤ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯀꯣꯆ ꯑꯃ ꯐꯖꯅ ꯅꯦꯛꯑꯒ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯚꯤꯖꯟꯗꯣ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯁꯨꯃꯥꯏꯅ ꯃꯤꯁꯇꯔ ꯑꯣꯂꯤꯝꯄꯤꯌꯥ ꯁꯨꯃꯥꯏꯅ ꯈꯟꯖꯔꯤꯕ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯇꯥꯔꯒꯦꯠ ꯑꯃ ꯊꯝꯃꯒ ꯁꯥꯟꯅꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯂꯥꯡꯐꯥꯡ ꯍꯥꯏꯗꯤ ꯑꯃꯗ ꯃꯥꯒꯤ ꯗ꯭ꯔꯤꯚꯟ ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯤꯗꯣ ꯃꯥꯒꯤ ꯇꯥꯔꯒꯦꯠ ꯂꯩꯇ꯭ꯔꯒꯗꯤ ꯃꯥꯒꯤ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣꯗꯣ ꯂꯝꯃꯈꯥꯡꯗ ꯃꯥꯡꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯄꯩꯁꯥ ꯃꯥꯡꯉꯁꯨ ꯊꯣꯛꯄ ꯃꯥꯒꯤ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯏꯐꯣꯔꯠꯇꯣ ꯃꯥꯡꯉꯁꯨ ꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯣꯛꯇꯅꯕ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯕꯤꯌꯨ ꯏꯁꯥꯒꯤ everything ꯊꯥꯗꯔꯒ ꯍꯣꯠꯅꯕꯤꯌꯨ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯤꯗꯤ ꯌꯥꯝꯅ ꯑꯦꯛꯁꯄꯦꯟꯁꯤቭ ꯑꯣꯏꯕ ꯒꯦꯝꯅꯤ ꯑꯗꯨꯅ
खल्लगा इमुंग मनुंगनसु अलमाइना सानहनिंगी अदु मागी टारगेट तुई मतुंगिना सानहनिंगी अलमाइना ओके याम नुंगाइजे गाइनेंद्र दुगा मतंगी वाफम हाइबमसु लेबनेना अरोइबोइना क्वेश्चन अमा खतंग लाक्सगे बॉडी बिल्डिंग गी मतंग सिदा को अखोइगी नेक्स्ट 5 years सिदा इसा से कताइदा उबी लाइक वेयर डू यू सी योरसेल्फ इन द नेक्स्ट 5 years next 5 years I will be standing on the stage of Mr. Olympia. Mr. Olympia की stage तो दा आई सुसो दा लेप का नहीं खंजाए आई कोच तो जो हाई दी if कहीं गुम्बा आई back or delts से कहीं गुम्बा हाफ तागा नी dominate टाउन में से खर मी खर वार नहीं वाइना हाई भी को इंडिया दा सु वाइना हाई अदुना आई सामक से चाहिए अन्य हुम जिदा दी वाइना Mr. Olympia stage से योगनी ने खंजाए pro card से दे दुम हाइदी मथंग every after 2 years से सोइदना फंगे ना जो फंगनी ना जो खंजाए दु इसोना जो चाबीबु ओइसन वै खेने सु कन्न होनरगा माइना हजिक लेपतना जो होना जागे अदुगा within 5 years से मिस्टर ओलंपिया की स्टेज से लेपगा कांगलिपा अखोइगी इमागी अखोइगी सलाइटर के फिरांग जमतंग थांगलगा हाइतारे अदवाइना ngambसु ओइजगे मयामगी सु मिंचत पोरकपा मयामगी सु प्राइड पोरकपा लमदम सिबु अमतंग ताक्चरम के हाइतारे अदवाइना कंबोइजगे Okay, yam nungaijay Gyanendra. Gyanendra na ningjari ba manglan dumak fangbo oibiu haina so ISTV ki maikai digi so akoi wish pizari. Thagachari Gyanendra bo. Thank you. Khunaishigi mani loshilakpagi matang adu yokshilakle mathang anauba episode amamuk puduna lakchage ngasigi oinadi kainana ba yathang nisari.